ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯋꯥꯁꯦ ꯑꯔꯦꯝꯕꯗ ꯆꯣꯞꯇꯅꯀꯣ ꯍꯦꯔꯥ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦꯗ ꯊꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯒꯦ ꯗꯥꯁꯅꯥ ꯑꯩ ꯅꯪ ꯀꯩꯗꯧꯔꯒꯦ ꯗꯥꯁꯅꯥ ꯊꯣꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯀꯩ ꯍꯥꯏꯕ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯗꯧꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯋꯥꯈꯜ ꯌꯥꯔꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯉꯥꯏꯈꯣ ꯊꯣꯏ ꯑꯩ ꯅꯪꯕꯨ ꯈꯟꯖꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯦ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯔꯝꯃꯨ ꯆꯠꯀꯦ ꯍꯟꯗꯣꯛꯑꯣ ꯉꯥꯏꯈꯣ ꯊꯣꯏ ꯄꯥꯎꯈꯨꯝ ꯍꯥꯟꯅ ꯄꯤꯔꯝꯃꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯁ ꯌꯥꯗꯦꯍꯦ ꯗꯥꯁꯅꯥꯎ ꯍꯥꯎ ꯀꯅꯥ ꯋꯥꯈꯜ ꯑꯃ ꯉꯝꯃꯤꯅꯣ ꯁꯨꯝ ꯃꯤ ꯑꯃ ꯉꯥꯏꯔꯝꯕꯅꯤꯗ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯁꯅꯥ ꯑꯣ ꯑꯁꯤꯔꯣ ꯅꯪ ꯉꯥꯏꯔꯝꯃꯤꯁꯦ ꯑꯁ ꯑꯁꯤꯗꯤ ꯄꯨꯔꯥ ꯌꯨꯔꯥꯏ ꯆꯦꯟꯕꯅꯦ ꯃꯥꯒ ꯌꯥꯝ ꯇꯣꯏ ꯄꯨꯟꯖꯁꯅꯨ ꯑꯁ ꯋꯥꯇꯥꯁꯤꯗꯤ ꯋꯥꯝꯗ ꯇꯥꯟꯅꯁꯤ ꯃꯆꯥ ꯑꯃ ꯄꯥꯏꯕꯁꯤ ꯂꯥꯛꯑꯣ ꯍꯦꯔꯥ ꯇꯥ ꯇꯣꯝꯕꯒ ꯋꯥ ꯇꯥꯟꯅꯕꯕꯨ ꯃꯆꯥ ꯑꯃꯅ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨꯅꯗꯤ ꯅꯪꯒ ꯄꯨꯟꯕꯕꯨ ꯀꯤꯔꯦꯗ ꯑꯦ ꯅꯌꯥꯝꯕꯒ ꯌꯥꯝꯅꯒ ꯄꯥꯏꯔꯣꯏꯀꯣ ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯧꯕꯅꯦ ꯃꯤ ꯃꯥꯜꯂꯦ ꯌꯥꯝ ꯃꯥꯜꯂꯦ ꯑꯁ ꯌꯥꯔꯦ ꯀꯣꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯁꯦꯜꯁꯨ ꯑꯩꯅ ꯄꯨꯊꯣꯛꯇꯣꯏ ꯑꯣꯏꯔꯝꯅꯤ ꯆꯦ ꯉꯥꯟꯕꯤ ꯁꯥꯟꯅꯍꯧꯔꯁꯤ ꯂꯥꯛꯑꯣ चलो ngak sanaro ꯑꯩ ꯁꯠꯇꯨꯕꯤ ꯌꯨ ꯃꯅꯝ ꯁꯤꯗꯤ ꯄꯥꯕ ꯏꯔꯨꯖꯔꯨꯗꯕꯅꯦ ꯑꯣ ꯌꯨ ꯃꯅꯝꯅꯦ ꯌꯨ ꯃꯅꯝ ꯃꯁꯛꯁꯤꯒ ꯌꯨ ꯉꯥꯎꯕꯁꯤꯗꯤ ꯂꯥꯛꯑꯣ ꯇꯣꯅꯥꯎ ꯂꯥꯛꯑꯣ ꯁꯥꯟꯅꯔꯨꯔꯁꯤ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯅꯪꯕꯣ ꯁ꯭ꯀꯨꯜꯒ ꯑꯃꯨꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ ho ngasi sunday ne sunday adubo khangamoine nangge ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯁꯥꯟꯅꯔꯨꯔꯣ ꯁꯠꯇꯨꯕꯤ ꯁꯥꯟꯅꯔꯨꯔꯣ nong nganbaga mu howrabra ꯀꯩꯅꯣ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯀꯩꯅꯣ nangna na chinthirasu yaroye manamduna dum tai nong phado khakhisu nate laikai mamangsida ai yam ikai jeko ꯀꯩꯗꯧꯕꯤ ꯏꯀꯥꯏꯗꯣꯏꯅꯣ ꯃꯤ ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯤꯅꯤ ꯀꯩꯅꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯠꯅꯦ ꯒ꯭ꯔꯦꯖꯨꯑꯦꯠ ho graduate nangi graduate tudine a khongbanda ꯑꯗꯨ ꯍꯥꯏꯅꯨꯅꯦ ꯃꯤ ꯍꯧꯖꯤꯛꯀꯥꯟ ꯒ꯭ꯔꯦꯖꯨꯑꯦꯠ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛꯅꯗꯤ ꯆꯥꯗꯗꯅ ꯌꯦꯟ ꯀꯛꯇꯅ ꯑꯣꯇꯣ ꯊꯧꯗꯅ ꯗꯤꯂꯤꯚꯔꯤ ꯕꯣꯏ ꯑꯣꯏꯕꯣ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯤ ꯀꯩ ꯁꯥꯔꯦ ꯃꯣꯏꯗꯤ ꯈꯔꯕꯨ ꯐꯔꯤ ꯂꯥꯏꯔꯤꯛ ꯇꯞꯇꯥꯏ ꯇꯝꯁꯤꯜꯂꯨꯔꯒ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯀꯥꯟꯁꯤꯗ ꯊꯕꯛꯇꯤ ꯇꯧꯅꯤ ꯈꯪꯗ꯭ꯔꯅ ꯒꯦꯝꯒ ꯁꯥꯟꯅꯗ ꯂꯩꯁꯤꯗꯤ ꯂꯩꯗꯤ ꯀꯩ ꯇꯥꯔꯦ ꯇꯣꯟ ꯑꯩꯈꯣꯏꯁꯤ ꯋꯥꯈꯜ ꯊꯤꯗꯒꯖꯥꯅꯤ ho wakhal ta bai bungo chak thire chabiru la o ꯈꯣꯟꯗꯥ ꯐꯧꯗꯤ ꯄꯥꯏꯁꯤꯅꯤ ꯀꯥꯟꯗꯦ ꯆꯥꯛꯇꯨ ꯆꯥꯊꯣꯛꯈꯤꯒꯦ ꯍꯦꯛ ꯇꯣꯅꯥꯎ ꯅꯣꯏ ꯕꯕꯥ ꯌꯨ ꯊꯛꯄ꯭ꯔꯥ ꯊꯛꯏꯉꯣ ꯅꯨꯡꯇꯤꯒꯤ ꯊꯛꯑꯦ ꯅꯣꯏ ꯕꯕꯥꯗꯣ ꯌꯨ ꯉꯥꯎꯔꯒ ꯅꯣꯏ ꯃꯃꯥꯗ ꯈꯠꯅꯕ ꯍꯧꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯈꯠꯅꯩ ꯑꯩꯈꯣꯏ ꯄꯄꯥ ꯌꯨ ꯉꯥꯎꯁꯜꯂꯒ ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯣꯛꯁꯤꯡ ꯇꯧꯅꯩ ꯑꯩꯅ ꯔꯦꯐ꯭ꯔꯤ ꯑꯣꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤ ꯆꯥꯒꯤ ꯈꯠꯅꯩꯕꯨ kai da mu chapi doino ꯃꯤꯉꯣꯟꯗ ꯋꯥ ꯍꯪꯕꯗꯣ ꯑꯩꯅ ꯍꯪꯅꯕ꯭ꯔꯣ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯨ nangondadine si chap charabani he khalakpaga mu chatorabo ꯊꯕꯛꯇ ꯆꯠꯀꯦ ꯇꯧꯕꯅꯦꯕ bender da thabak tawragona thabak chatoini kaina ꯑꯁꯦꯡꯕꯅꯦ ꯑꯩꯁꯨꯅꯦ ꯁꯦꯟꯁꯦ ꯊꯣꯛꯅꯕꯅꯅꯦ ꯊꯕꯛꯁꯦ ꯑꯝꯇꯪ ꯇꯥꯟꯅꯔꯨꯒꯦ ꯇꯧꯕꯅꯦ kari thabak no ꯑꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯈꯣই ꯇꯧꯃꯅꯤꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ish thabak suni su khangdaba miduna thabak tawsiga hawrainine natai jaba thabakti oramoi ꯑꯁ ꯅꯪ ꯉꯥꯡꯅꯝ ꯉꯝꯖꯄꯣꯠꯇꯦꯗ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ
ꯑꯩ ꯆꯠꯂꯦ ꯍꯦ ꯄꯥꯎ ꯅꯨꯡꯉꯥꯏꯗꯤ ꯄꯨꯔꯛꯎꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯌꯨꯝꯗꯒ ꯍꯟꯕꯤꯔꯛꯀꯅꯨ ꯑꯩꯁꯦ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯊꯕꯛ ꯑꯃ ꯇꯧꯖꯔꯝꯕꯗꯨꯁꯨ ꯕꯣꯁꯇꯤꯅꯦ ꯄꯥꯛꯅ ꯉꯥꯡꯗꯅ ꯈꯥꯡꯕ ꯉꯝꯗ ꯑꯗꯨꯝ ꯇꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯃꯁꯨ ꯂꯩꯇꯦ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯑꯗꯨꯅꯁꯨ ꯇꯖꯣꯞꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯇꯤ ꯑꯃꯨꯛ ꯇꯧꯅꯤꯡꯗꯦ ꯃꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯠꯅꯤ ꯇꯣꯂꯣꯞ ꯆꯥꯔꯝꯃꯤꯕꯅꯤ ꯑꯗꯨ ꯅꯨꯄꯤꯗꯗꯤ ꯊꯕꯛ ꯊꯤꯕ ꯆꯠꯂꯤꯅꯤ ꯈꯨꯃꯝꯃꯤꯅꯤ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯑꯃꯨꯛ ꯑꯩꯅ ꯌꯨꯝ ꯆꯪꯉ ꯍꯥꯏꯔꯨꯗꯣꯏꯁꯦ ꯑꯗꯩꯁꯤ ꯏꯇꯥꯎ ꯅꯤꯡꯊꯤꯅꯤꯅꯦ ꯃꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯏꯇꯥꯎ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯋꯥ ꯑꯝꯇ ꯀꯔꯤ ꯋꯥꯅꯣ ꯇꯣꯝꯕ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯇꯥꯟꯅꯕꯅꯦ ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯏꯇꯥꯎ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯆꯥꯒꯤ ꯐꯤ ꯊꯤꯗꯕꯁꯨ ꯀꯨꯏꯔꯦ ꯏꯇꯥꯎ ꯃꯇꯦꯡ ꯑꯝꯇꯗꯤ ꯄꯥꯡꯕꯤꯌꯨ ꯇꯣꯝꯕ ꯃꯃꯥꯡ ꯊꯛꯇ ꯑꯩꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅꯇ ꯂꯥꯛꯄꯅꯤ ꯅꯪꯅ ꯄꯨꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯄꯤꯔꯒꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯁꯤ ꯇꯣꯏꯃꯟꯈ꯭ꯔꯦꯅꯦ ꯏꯇꯥꯎ ꯀꯨꯏꯔꯣꯏ ꯏꯇꯥꯎ ꯊꯨꯅ ꯁꯤꯟꯈꯤ ꯑꯩ ꯄꯥꯝꯕꯩ ꯂꯩꯇꯕꯒꯤꯅꯤ ꯀꯨꯏꯔꯣꯏ ꯍꯥꯏꯔꯒ ꯂꯧꯈꯤꯕ ꯉꯥꯛꯇꯅꯤ ꯁꯤꯡꯕꯗꯤ ꯁꯨꯡꯁꯤꯡ ꯁꯤꯡꯉꯛꯇꯦ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯔꯔꯣꯏ ꯅꯇꯥꯎꯕꯨ ꯑꯝꯇꯗꯤ ꯊꯥꯖꯕꯤꯌꯨ ꯐꯔꯦ ꯑꯩ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ ꯌꯥꯔꯕꯅꯤ ꯁꯦꯜꯕꯨ ꯀꯌꯥꯅꯣ 10,000 ꯈꯛꯇꯅꯤ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯡꯉꯛꯀꯦ ꯌꯧꯔꯕ ꯌꯦꯡꯉꯨ ꯍꯥ ꯖꯤꯄꯦꯗꯔꯣ ꯍꯣꯏꯅꯦ ꯖꯤꯄꯦꯗ ꯀꯥꯞꯈ꯭ꯔꯕꯅꯤ ꯑꯣ ꯐꯪꯉꯦ ꯑꯗꯣ ꯊꯨꯅ ꯁꯤꯡꯂꯛꯇ꯭ꯔꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯃꯁꯤꯁꯨ ꯗꯞꯇꯤ ꯐꯩꯌꯦ ꯃꯁꯤ ꯂꯩꯔꯗꯤ ꯐꯅ ꯀꯨꯏꯅꯗꯤ ꯀꯣꯟꯅꯅꯤꯁꯦ ꯑꯉꯥꯡꯒꯤ ꯐꯤꯗꯨꯅ ꯅꯨꯄꯤ ꯇꯧꯖꯅꯤꯗ ꯗꯥꯁꯅꯥ ꯀꯩꯅꯣ ꯑꯩ ꯀꯧꯊꯣꯔꯛꯏꯁꯦ ꯑꯁ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯅꯤ ꯂꯥꯛꯄꯨ ꯂꯥꯛꯏꯅꯦ ꯇꯨ ꯑꯥꯗ ꯂꯥꯛꯏ ꯅꯨꯄꯤꯁꯦ ꯑꯁꯤ ꯑꯩꯅ ꯅꯨꯡꯁꯤ ꯑꯝꯇ ꯍꯥꯏꯔꯨꯆꯣ ꯀꯔꯝꯕꯅꯣ ꯑꯋꯥꯡꯕꯤꯁꯦ ꯑꯁꯤꯗ ꯑꯁ ꯇꯜꯂꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦ ꯃꯃꯥꯟꯅꯕꯤꯅꯤ ꯑꯁ ꯍꯣꯔꯦꯟ ꯅꯪ ꯄꯥꯝꯕ ꯄꯣꯠꯇꯣ ꯑꯩ ꯂꯩꯕꯤꯒꯦ ꯑꯝꯇ ꯍꯥꯏꯔꯨ ꯆꯠꯂꯣ ꯑꯁ ꯆꯦ ꯊꯣꯏ ꯅꯪ ꯗꯥꯁꯅꯥꯅ ꯈꯪꯅꯔꯁꯤ ꯑꯁ ꯅꯣꯛꯑꯒ ꯌꯦꯡꯗꯤ ꯌꯦꯡꯉꯤ ꯌꯥꯔ ꯃꯥꯜꯂꯦ ꯀꯩ ꯍꯥꯏꯔꯛꯑꯦ ꯗꯥꯁꯅꯥ ꯅꯪꯗꯤ ꯀꯥꯏ ꯈꯪꯗꯦ ꯅꯃꯥ ꯌꯥꯝ ꯊꯥꯏ ꯍꯥꯏꯔꯦ ngasi thakding ngasi di icha nupi na sawi je thaktu lai ne ba su thu ki re da khare taksarum su bagdan kanano oi ma cái nó gì đó ai chứ hani yum nó tiêu rồi
Kana ꯑꯣꯏꯖꯥꯠꯅꯣ? Kanaamta ꯂꯩꯇꯦꯅꯦ. 이보 까이 ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯕꯨꯕꯣ ꯀꯥꯏ ꯊꯣꯛꯎꯏꯅꯣ? ꯊꯣꯡ ꯊꯤꯜꯂꯛꯑꯦꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯕꯅꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ. ꯕꯨꯕꯣꯛꯅ ꯂꯣꯜꯂꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ. ꯕꯨꯕꯣ ꯑꯩꯁꯨ ꯍꯩꯅꯤꯡꯉꯦ. ꯑꯩꯁꯨ ꯇꯝꯕꯤꯌꯣ. ꯇꯝꯖꯜꯂꯨ. ꯇꯝꯖꯟꯕ ꯍꯩꯖꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯤ. ꯀꯔꯤꯅꯣꯅꯦ? ꯕꯨꯕꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ. ꯀꯔꯤ ꯃꯇꯧꯅꯣꯅꯦ? ꯕꯨꯕꯣ ꯑꯩ ꯌꯥꯝ ꯀꯤꯔꯦ. 이비엠아, 넌 또 물어. 보복 호줄레 감다 타도기. 짱어. ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯃ ꯊꯣꯛꯏꯗꯨꯕꯨ ꯆꯨꯝꯖꯥꯠꯂꯣ? ꯑꯁ ꯑꯩꯕꯨ ꯅꯨꯄꯤꯒ ꯑꯉꯥꯡꯗꯨꯕꯨ ꯇꯨꯝꯈ꯭ꯔꯖꯥꯠꯂꯥ? ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ. ꯀꯩꯅꯣ ꯑꯩ ꯈꯪꯉꯦ ꯅꯪꯕꯣ? ꯈꯪꯅꯤꯌꯦ ꯅꯪꯗꯤ. ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯗꯤꯅꯦ ꯑꯗꯨꯝ ꯈꯪꯕꯅꯤ. ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ? ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣ? ꯏꯕꯦꯝꯃ ꯑꯩꯅꯦ ꯌꯨꯒ ꯑꯃꯨꯛ ꯊꯛꯆꯕꯖꯥꯠ ꯅꯠꯇꯦ. ꯏꯆꯥꯅꯅꯦ ꯌꯥꯗꯗꯅꯦ ꯑꯩ ꯌꯨ ꯀꯩꯝ ꯊꯛꯄꯖꯥꯠ ꯅꯠꯇꯦ. ꯑꯗꯨ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ. ꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯤꯗ ꯕꯨꯠ ꯑꯃ ꯍꯦꯛ ꯊꯣꯛꯑꯦꯕꯨ ꯆꯨꯝꯖꯥꯠꯂꯣ? ꯀꯩꯗꯧꯔꯦ? ꯕꯨꯠ ꯑꯃꯨꯛ ꯑꯣꯛꯅꯔꯛꯑꯕꯣ? ꯑꯩꯅꯅꯦ ꯈꯪꯕ꯭ꯔꯥ? ꯍꯧꯖꯤꯛ ꯂꯥꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯋꯥꯡ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯦꯕꯀꯣ. ꯂꯥꯛꯀꯥꯟꯁꯤꯗꯀꯣ ꯑꯩꯒꯤ ꯇꯨꯡꯁꯤꯗꯀꯣ ꯀꯅꯥꯅꯣꯃ ꯁꯣꯠ ꯂꯧ ꯏꯅꯧꯅ ꯇꯧꯋꯦꯕ. ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯌꯦꯡꯕꯅꯦꯕ. ꯀꯅꯥꯝ ꯂꯩꯔꯝꯗꯦꯕ. ꯑꯗꯨꯗ ꯑꯩꯁꯦ ꯐꯠ ꯂꯥꯎꯅ ꯂꯥꯛꯀꯥꯟꯁꯤꯗ ꯇꯨꯡꯂꯣꯝꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯑꯩꯉꯣꯟꯗ ꯄꯥꯛ ꯊꯥꯔꯛꯄꯅꯦꯕ. ꯑꯩ ꯀꯅꯥꯅꯣ ꯂꯩꯕ ꯌꯦꯡꯕꯅꯦꯕ. ꯑꯗꯨꯒꯨꯝꯕ ꯑꯁ ꯑꯩ ꯃꯁꯤꯗꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯇꯨꯡ ꯆꯦꯜꯂꯦꯕꯀꯣ. ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯟꯖꯟ ꯒꯣꯂꯥꯏꯒꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯒꯣꯂꯥꯏꯁꯦ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯀꯅꯥꯅꯣꯃ ꯐꯤ ꯑꯉꯧꯕ ꯑꯃ ꯁꯦꯠꯂꯒ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ. ꯑꯗꯨ ꯑꯩꯅ ꯐꯥ ꯂꯥꯎꯅ ꯌꯦꯡꯕꯅꯦꯕ. ꯑꯗꯨꯗ ꯃꯥꯁꯦ ꯁ꯭ꯋꯥꯏ ꯂꯧ ꯃꯥꯡꯈ꯭ꯔꯦ. ꯑꯗꯨ ꯀꯅꯥꯝ ꯂꯩꯔꯝꯗꯕ. ꯉꯁꯥꯏ ꯃꯤꯗꯨꯔꯣ ꯑꯃꯨꯛ ꯈꯟꯕꯁꯨ ꯑꯣꯏꯔꯝꯗꯕ. ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯨꯋꯥꯏ ꯂꯨꯇꯣꯡ ꯁꯝꯒ ꯆꯞ ꯌꯨꯡꯉꯒ ꯍꯧꯖꯤꯛ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯅꯤ. ꯑꯗꯨꯅꯤ. ꯂꯩꯀꯥꯏꯁꯤꯅ ꯇꯝꯅꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯅꯆꯥ ꯑꯄꯤꯛꯄꯁꯤꯒ ꯑꯩꯒꯗꯪ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯨꯡꯗꯥꯡ ꯊꯦꯡꯕꯧ ꯍꯟꯖꯜꯂꯛꯇꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯌꯥꯔꯦꯁꯦ ꯑꯩꯅꯦ ꯍꯌꯦꯡꯅꯦ ꯑꯩ ꯉꯟꯅ ꯆꯪꯉꯒꯦꯀꯣ. ꯁꯣꯏꯗ꯭ꯔꯦ. ꯍꯟꯖꯜꯂꯛꯑꯅꯤ. ꯌꯥꯆꯪꯉꯛꯄꯒ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯅꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯌꯨ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯂꯩꯄꯨꯡ ꯐꯝꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯂꯩꯕ ꯅꯪꯅꯕꯣ ꯁꯣꯏꯗ꯭ꯔꯦ. ꯑꯁ ꯌꯥꯔꯦ ꯑꯩꯅꯦ ꯅꯪꯒꯅꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅ ꯄꯥꯝꯗ꯭ꯔꯦ. ꯆꯪꯉꯦ ꯇꯨꯝꯃꯨꯔꯒꯦ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ.
ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯕꯣ? Kayaknya 인장가 라이리 와ам다 khanasi. Angangi school gi fees se kamai tawse habano? angang school fee. Ai haisi ta bro. Angangi school gi fees to kamai tawse habano ba? Oh, tawning lagi policy tara nga say kapan eh. Mingondagi selong pusalurabani ne. Kadai no dudi piro. Ai haisi ta bro. Kadai no piro sel do. Policy nga yauri eh do. Nang music ka lising tara hagi dai ne. Mangam na kai sakraba. Mangam kai sakrage. Mashi. Mashi. Iya, ay lang na. Piro. Ay lang na, hindi mo kamuro ay lang na. Piro habne. Sel piro habne. Mashi ko sanong takyo ni mase. Ngai khwaraga. Mashi ai ni brand. Sa ida mase. Kaygino ba nang na-ring sumhandarese? Ha? Kaygino ba? Nang ring 1 2 da laama natro? Kaygino ba nang na-ring sumhandarese bo? Mapane to isina ne hanna tuna amta yingdrabani na ne macha sina kaidori khoti amta yingdrabani na handarappa tabane base. Aina su imunggi mayam ama hotnari ngai da hanna yingba sangdre do. Sanabaga amta thokpa yaroi ko sidai di lai kana paradami hana dongna ne ring 1 2 lakadaba. Khangaba? Just look. Dasana, kai chalino. Ai asida thawam chalubani. Dasana, handak thong thile thonau thile nung thome toido norom didi tawdro. Adu tawine akhoramdasu. Akhoigidasu ngarang thong thilena tho yengobane. Adu kanata leiramdeni. Akhoramdasu yaw noiramdasu yawrabnina. Loi tawba mali. ꯑꯗꯨꯅꯦ ꯂꯣꯏꯅ ꯇꯧꯅꯔ ꯃꯥꯜꯂꯦ ꯑꯗꯣ ꯏꯅꯝꯃ ꯂꯦꯝꯕꯤꯗꯣ ꯇꯥ ꯇꯣꯝꯕꯅ ꯊꯦꯡꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯍꯟꯖꯤꯟꯕꯗꯣ ꯃꯥ ꯃꯇꯣꯝꯗ ꯂꯩꯕ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯅꯝꯃꯗꯣ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯇꯥꯅꯤꯡꯊꯦꯡꯒ ꯍꯪꯕꯗ ꯆꯠꯄꯤꯔꯨꯔꯒꯦ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯍꯣꯔꯦꯟ ꯆꯠꯀꯅꯤ ꯍꯥꯏꯕꯅꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯐꯔꯦ ꯆꯠꯂꯣ 이베마! 또 먹을 래 기분 나트로? Laitie da ning then. Kakapiro. 야래. 아이고, 마디 그다이 사건이 하려미. Adudi khangdi mana kadai chatuino no haibidi hairamdi. 유 덕분에 소이들은 삭보 그런 거니?
시니 이베마 와펌세 낭나수 해나 컴펌 톡러가 마나 인건데기 센 마sit 러크라가 싱악까니 하려가 숭싱싱악다 싱버디 라이르드나 호직디 마마사 파우바 운나게 펑드리버시 아두나 어레네 마 하락라가 낭나네 아이라 아미 셀로 투나 싱독더바 야데 하이드나 깐나 하이람이 하이드나 낭나 모나 카라땀 ꯍꯣꯏ ꯑꯩ ꯇꯝꯖꯒꯦ 아두 이베마 낭디 라이브 라이슈 중 티저나 하이리바니 아두 좀 맞닥다 스골 고자 마사 마스 오이리바니 까리기는 낭나 시분만 빠시다 용 빠리고 싶어 ꯗꯥꯅꯤꯡꯊꯦꯝ ꯃꯥꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯐꯥꯎꯕ ꯊꯕꯛ ꯆꯠꯇꯅ ꯅꯤꯡꯊꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯕꯅꯤ ꯃꯃꯥꯟꯅꯕ ꯐꯠꯇꯕ ꯈꯔ ꯁꯪꯒ ꯇꯧꯔꯨꯕꯗꯒꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯤꯕꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯏꯆꯥ ꯄꯤꯛꯄꯁꯤ ꯐꯥꯎꯕ ꯑꯩ ꯏꯇꯣꯝꯇꯅ ꯌꯦꯡꯂꯤꯕꯅꯤ ꯃꯥꯅ ꯍꯟꯅ ꯌꯦꯡꯕꯤꯕ ꯄꯣꯠ ꯅꯠꯇ꯭ꯔꯦꯗ 유다 라이슈 크라바 미야마 빵 이따 파글락파 하이버시 얌나 마땀 짱거니 낭나네 나코이기 레이리바 사가이 나타이기 할라만 싱두다 닝티즈나 와리 사라가 마부 와라 한바 야드로 ꯗꯥꯅꯤꯡꯊꯦꯝ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯦꯝ ꯏꯀꯨꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯁꯨ ꯇꯧꯅꯨ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯍꯟꯅ ꯌꯦꯡ 마코이나 와락방 엄로이다고 레이러버디 에이 농마디네 레카이 시기 미암시나 소이드나 와락키바 딱 하래 ngasi기디 아이슈 어묵 요크라게 호렌 마 하락라가 아이 라미 하이드나 낭나 그랬다모 ꯍꯣꯏ 아이 요래고 이베마 렘비 ꯑꯩꯈꯣꯏꯅ ꯂꯥꯛꯏꯕꯁꯦ ꯅꯪꯒꯤ ꯇꯣꯡꯕꯁꯤꯅ ꯌꯨ ꯊꯦꯡꯅ ꯊꯛꯆꯜꯂꯒ ꯂꯥꯛꯑꯒ ꯅꯪꯕꯨ ꯑꯣꯠꯅꯩ ꯍꯥꯏ ꯅꯪꯒꯤ ꯅꯆꯥ ꯄꯤꯁꯛ ꯑꯁꯤꯒ ꯅꯪꯅ ꯂꯩꯔꯝꯒꯗꯧꯕꯗꯣ ꯃꯗꯨꯒꯤ ꯈꯟꯕꯗ ꯑꯩꯈꯣই ꯅꯨꯡꯉꯥꯏꯇꯗꯅ ꯂꯥꯛꯏꯕꯅꯤ 와 마망다 ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯅꯨꯡꯅ ꯊꯣꯡ ꯑꯗꯒꯤ ꯃꯤꯒꯤ ꯊꯣꯡꯅꯥꯎꯗ ꯊꯤꯟꯕꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈ꯭ꯔꯦ ꯃꯗꯨ ꯐꯅ ꯀꯨꯏꯅ ꯐꯔꯨꯔꯦꯗꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯩꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯧꯈꯤꯕ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯅꯨꯡꯅ ꯊꯣꯡ ꯑꯗꯒꯤ ꯃꯤꯒꯤ ꯊꯣꯡꯅꯥꯎꯗ ꯀꯟꯅ ꯊꯤꯟꯕꯒꯤ ꯊꯧꯗꯣꯛꯁꯦ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯊꯣꯛꯑꯦ ꯃꯁꯤꯗ ꯃꯥꯒꯤ ꯇꯣꯝꯕ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯑꯁꯨꯛ ꯊꯦꯡꯉꯕ ꯐꯥꯎꯕ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯑꯉꯥꯡ ꯅꯨꯕꯤ ꯍꯨꯟꯇꯣꯛꯇꯅ ꯊꯝꯕ ꯍꯥꯏꯁꯤꯕꯣ ꯑꯁ ꯌꯥꯝ ꯂꯥꯜꯂꯦ ꯃꯥꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯂꯥꯜꯂꯦꯕꯣ ꯑꯗꯨꯅꯤ ꯇꯥꯅꯤꯡꯊꯦꯝ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯗꯁꯨ ꯊꯣꯡ ꯊꯤꯜꯂꯛꯑꯦꯅ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯂꯩꯀꯥꯏꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅꯔꯕ ꯈꯪꯗꯦꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯔꯝꯒꯗꯧ ꯃꯥꯜꯂꯤ ꯃꯗꯣ ꯁꯣꯏꯗꯅ ꯑꯣꯏꯕꯁꯨ ꯌꯥꯔꯤꯕꯅꯤ 이베마 렘비 ꯇꯣꯡꯕꯗꯣ ꯈꯔ ꯉꯟꯅ ꯍꯟꯖꯜꯂꯛꯑꯣ ꯍꯥꯏꯌꯨꯀꯣ ꯑꯕꯣ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯉꯥꯡꯕꯁꯦ ꯃꯥ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯑꯩꯁꯨ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ ꯇꯣꯡꯕꯗꯣ ꯑꯩꯅ ꯊꯦꯡꯅꯔꯦ ꯑꯩ ꯋꯥꯔꯛꯀꯦ ꯅꯣꯏꯅ ꯊꯦꯡꯅꯔꯦ ꯅꯣꯏꯅ ꯃꯥꯕꯨ ꯋꯥꯔꯛꯎ ꯍꯣꯏ ꯑꯕꯣ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯕꯨꯅꯦ ꯐꯅꯕ ꯑꯝꯇ ꯍꯣꯠꯅꯁꯤ ꯍꯣꯏ ꯑꯕꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯂꯥꯏꯅꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯐꯠꯇꯕꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯗꯒꯤ ꯊꯣꯛꯄꯕꯨ ꯑꯣꯏꯔꯣ ꯑꯆꯨꯝꯕꯗꯨꯃꯇꯪꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯑꯕꯣ ꯆꯨꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤꯅꯦ 이베마 ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯪꯒꯤ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯗꯅ ꯑꯉꯥꯡ ꯁꯦꯟꯅꯗꯅ ꯂꯩꯌꯨ ꯆꯠꯊꯣꯛꯀꯅꯨꯀꯣ ꯐꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨꯅꯦ ꯆꯠꯂꯒꯦ ꯍꯣꯏ ꯑꯕꯣ ꯏꯅꯥꯎ ꯑꯃꯨꯛ ꯊꯣꯛꯅꯕ ꯇꯧꯁꯤ
ꯊꯣꯏ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯣ ꯈꯪꯅꯕ ꯂꯩꯇꯦꯀꯣ ꯁꯦꯡꯉꯦꯀꯣ ꯑꯁ ꯂꯩꯇꯕꯅꯦ ꯍꯥꯏꯕ ꯀꯅꯥꯝ ꯈꯪꯅꯗꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯣ ꯅꯪ ꯃꯇꯝ ꯈꯔꯒ ꯀꯣꯏꯅꯕ ꯑꯣꯏꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯑꯁ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯅ ꯅꯪꯅꯁꯨ ꯈꯪꯉꯤꯗꯧꯅ ꯊꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯀꯅꯥꯅꯣ ꯃꯥ ꯎꯅꯔꯤꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦꯍꯦ ꯋꯥꯡ ꯆꯥꯎꯋꯤꯅꯦ ꯑꯁ ꯁꯤꯅꯅꯤꯗ ꯃꯥꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤꯗꯣ ꯑꯁ ꯑꯩ ꯆꯥꯛꯏꯗꯣ ꯑꯩ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯁ ꯑꯩ ꯀꯩꯗꯧꯅꯤ ꯁꯤꯗꯤ ꯑꯩ ꯇꯥꯇꯣꯝꯕ ꯎꯅꯗ ꯌꯥꯔꯣꯏ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦꯕ ꯊꯣꯛꯂꯛꯑ ꯃꯥꯜꯂꯦ ꯊꯣꯛꯂꯛꯑꯦ ꯍꯦ ꯃꯤꯁꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤꯀꯣ ꯂꯥꯏ ꯂꯥꯏꯁꯨꯒ ꯌꯥꯝ ꯍꯩꯕꯅꯤ ꯃꯁꯛꯀ ꯌꯥꯝ ꯐꯖꯕꯅꯤ ꯑꯩ ꯆꯪꯉꯦꯀꯣ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯗ ꯉꯥ ꯑꯣꯏꯔꯦ ꯉꯥꯏꯕ ꯑꯗꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯨ ꯆꯥꯔꯦ ꯅꯪꯗꯤ ꯑꯩꯈꯣꯏꯗꯤ ꯑꯣꯛ ꯊꯣꯡ ꯆꯥꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯑꯣꯛ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯃꯤꯕꯣ ꯑꯗꯨ ꯅꯣꯏꯗꯤ ꯀꯩ ꯃꯊꯦꯜ ꯄꯥꯝꯒꯦ ꯑꯣꯛ ꯊꯣꯡꯕ ꯌꯦꯟ ꯊꯣꯡꯕ ꯁꯟ ꯊꯣꯡꯕ ꯑꯩꯈꯣꯏꯗꯤ ꯁꯥ ꯑꯝꯇ ꯆꯥꯗꯤꯌꯦ ꯑꯁ ꯇꯥꯇꯣꯝꯕ ꯀꯩꯗꯧꯔꯤꯅꯣ ꯏꯕꯨꯡꯉꯣ ꯑꯁ ꯑꯩ ꯇꯥꯇꯣꯝꯕꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯗ ꯌꯥꯗ꯭ꯔꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯊꯣꯏꯁꯦ ꯑꯩꯅ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯦꯕ ꯃꯥꯅ ꯌꯥꯕꯤꯗꯕꯗ ꯑꯩꯁꯦ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯂꯩꯔꯕꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯃꯅꯤꯡꯒꯤ ꯂꯝꯕꯤꯗꯣ ꯑꯗ ꯅꯨꯄꯥ ꯑꯃ ꯃꯁꯛ ꯐꯖꯕ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯎꯅ ꯂꯩꯍꯧꯋꯦ ꯑꯣ ꯑꯩ ꯁꯤ ꯊꯣꯏ ꯑꯗꯨꯗꯤ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯅꯪꯅ ꯊꯣꯏꯗꯤ ꯅꯪꯅ ꯃꯤꯌꯦꯡ ꯀꯥꯔꯟ ꯆꯥ ꯇꯦꯟꯒ ꯀꯥꯞꯄꯤꯗꯨꯗꯤ ꯅꯪꯅ ꯊꯣꯏ ꯄꯥꯝꯕꯒꯤ ꯑꯣꯏꯔꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯊꯣꯏꯅ ꯅꯪꯉꯣꯟꯗ ꯌꯥꯍꯟꯕꯗꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯐꯥꯔꯦ ꯍꯦꯛꯇ ꯂꯧꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯇꯥꯇꯣꯝꯕ ꯐꯥꯕꯒꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯧꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯄ꯭ꯂꯥꯟꯅ ꯀꯩꯅꯣ ꯃꯥꯁꯦ ꯇꯥꯇꯣꯝꯕꯅ ꯃꯥꯏꯈꯨꯝ ꯈꯨꯝꯕꯤꯔꯒ ꯃꯈꯨꯠ ꯃꯁꯥ ꯆꯤꯡꯗꯅ ꯐꯥꯕ ꯁꯥꯕꯤꯌꯣꯕ ꯑꯩꯅ ꯅꯥꯀꯟꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯥ ꯀꯟꯕ ꯑꯣꯏꯅ ꯇꯥꯇꯣꯝꯕꯁꯦ ꯑꯝꯇꯪ ꯐꯨꯖꯒꯦꯕ ꯍꯦꯔꯥ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯗꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯌꯦꯡꯉꯨꯔꯒ ꯅꯌꯥꯝꯕꯗ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯥꯜꯂꯤ ꯅꯪꯒꯤꯁꯤ ꯅꯌꯥꯝꯕꯅ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯈꯟꯗꯅ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯆꯥꯡ ꯌꯦꯡꯉꯤꯔꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ ꯇꯥꯇꯣꯝꯕ ꯁꯦ ꯐꯔꯦ ꯇꯥꯇꯣꯝꯕꯅ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯅꯅꯥꯎꯒꯤ ꯁꯤ ꯃꯇꯦꯡꯁꯤꯃꯇꯗꯤ ꯇꯥꯇꯣꯝꯕꯅ ꯄꯥꯡꯕꯤꯔꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯊꯦꯡꯅꯁꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯃꯥ ꯃꯇꯣꯝꯗ ꯗꯨꯀꯥꯟ ꯆꯠꯄꯅꯦꯕ ꯑꯗ ꯃꯥ ꯊꯣꯛꯂꯛꯄꯗ ꯇꯥꯇꯣꯝꯕꯅ ꯇꯥꯏꯃꯤꯡ ꯌꯦꯡꯉꯒ ꯑꯗꯨꯝ ꯐꯥꯕꯤꯔꯣ ꯑꯩꯁꯨ ꯅꯥꯀꯟꯗꯒꯤ ꯑꯗꯨꯝ ꯆꯪꯉꯛꯑꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯣꯔꯦꯟꯅꯦ ꯍꯣꯔꯦꯟ ꯐꯨꯕꯗꯣ ꯍꯣꯔꯦꯟ ꯑꯁꯦꯡꯕꯗꯤ ꯐꯨꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯦꯔꯥ ꯐꯨꯔꯣꯏꯗ ꯇꯥꯇꯣꯝꯕꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯑꯁꯦꯡꯕꯩ ꯐꯨꯗꯣꯏꯅꯣ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯃꯐꯝꯗꯨ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦꯀꯣ ꯐꯔꯦ ꯇꯥꯇꯣꯝꯕ ꯅꯠꯇꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯁꯦꯡꯕꯗꯤ ꯐꯨꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯁ ꯐꯨꯔꯣꯏꯗ ꯇꯥꯇꯣꯝꯕ ꯑꯩ ꯍꯣꯔꯦꯟ ꯈꯪꯅ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯇꯧꯔꯅꯤ ꯀꯩꯗꯧꯔꯒꯦ ꯍꯣꯔꯦꯟ ꯑꯁꯦꯡꯕꯗꯤ ꯐꯨꯅꯗꯕꯤ ꯉꯥꯏꯈꯣ ꯃꯁꯛꯁꯦ ꯈꯪꯒꯨꯝ ꯇꯧꯏꯗ ꯉꯥꯏꯈꯣ ꯀꯅꯥꯅꯣꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤ ꯀꯩꯒꯤꯅꯣ ꯍꯟꯇꯣꯛꯑꯣ ꯑꯩꯅ ꯉꯁꯤ ꯐꯥꯔꯗꯕꯅꯦ ꯅꯪꯗꯤ ꯑꯩ ꯀꯩꯗꯧꯕ ꯐꯥꯗꯣꯏꯕ ꯑꯁꯤ ꯉꯥꯏꯈꯣ ꯐꯥꯔꯗꯕꯅꯤꯗ 시딩새 하는데 여기다 아싱 거울에 있는 거지 해라 이봉 유라이제 뭐지 왜래 나반이나 실리 플랜자 ꯑꯩ ꯂꯣꯏꯅ ꯈꯪꯉꯦ 나반이 만나라가 아이고 바람 실리 봐 ꯀꯩꯗꯣꯏꯅꯦ ꯑꯇꯧꯅꯩꯁꯤꯗꯤ ꯊꯣꯏꯅꯤꯅꯦ 그러게. 나반이 만나라가 아이고 바람 실리니네 아생배를 하자. 생각이네 해 낭나 실리 플랜도 아이로니 강부자니 유라이제 무슨 아이고 바람 실려가 낭니 히로 사라가 아이고 거기 칼리도 나쁜 시다 저저 강아봐 따tomba
아이고, 나이 빠르거노, 나예. 이거 마나우 삽다. 소금 말해 자동바. 이거 난기도 이거, 자, 시가 여러분들한테 이거 나타이 모두 나타들래 형도 이거, 까리 떨어가도 나이네 고. 아이고. 그래 이러면은 뭐 파도리게 이거 보고 사는 나오니 이제 이래 싹라니고 그래 이해면은 뭐 파도리게 너도 뭐 그래 Hey Tomba, nang kanano haiba ay masak mo na kang. 아이 강남지 그만 강남이요 Tomba, nang natawa tabak thorong ko mo ay loy na kangi. Gari gino, nang na nayo thakjalaga, nang ginupi ang mo oliba. 소리 들려라 뭐 이게 아이 거기 또 못하먹도록 구동지 아이 강미하려네요 또 많이 보기는 질러요 아이 그림도 되고 아이 누비야 그림 부자지 Nang na thang mo kung thang ko di mo ay loy na kangi. 아이 이거 시대게 아이 그림도 들어가게 아이 이름도 비요 Gari guma nang na makata na lamela ba. Nang buwarak pinaba ay lay habate. Nang kaudo ba pay. 저기 망해 에이 욕들 어떻게 해야 돼 Freeze. 시딩 향이 높아더니네. 제 돈이 나면 쏘이 오르니 탕 들어는 내려면. 에이 bunga, nang 집 가더랍니다. 가나놈이나. 원랑이 눕던 거 아니라. Marangin nupi ay di, ko siya idro. 영광인이 시대. 어이, 마드니 눕히다. 마부 빨랐네. 마도, 아이기네 아이기. Maandi, ram tak nam lay ti hayda. Nang nagrano, lalumbara. lalumba가 아니 능 Indi nang gatawin eh. Nang kidong umdurige. 신우파 시험 과이네. 라마성 되는거자. 능. Boyo sa jiga, ay kanano kang buragan. Ay kanano masa kang dramale. 다스나 마이들이 그이더라 아이 고적 좀 사고를 라이네. 도드는 바꿔 해봐라. 꼬이점니 해 누가 한 가왕 아무 어디는 가라노. 아두디 저희가 강나보나 띠에 아이 강나보네 누가 나랑 뭐니 어디는 가이게. 나보이럼 해 아두디 저희 마마나보네 저희나 아이가 강나나봐 신바 아두 아이 nga이보이나 숨 레이보이럼 거니 아이디 아두 강담니나 가나봐 호절로래. 왕사 오니나 틴다라미지니. 파자파자나 하이노 야드라 아두 파레세. 도이도 나랑이 덕뚝도 마얌 와라오라마니. 나 사우드라 하이비요. 사우드디 그이노 융아오부두가 나바니 마나라가 밀레 사비두기 그당 빠이 사우 상원데 아이주 마나 누시비남네나 빠이드는 떠오르거니. 아두 너나 그런다 사우드라 하이비요 마얌 사우그러 말래. 강대 하이부디 하이나비게 아도 아이나 하이부디 야가도디 만데 난 톡바 하이나죠
ꯃꯁꯤꯒꯤ ꯇꯣ ꯃꯥꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯗꯣ ꯑꯃꯨꯛ ꯈꯦꯠꯀꯦ ꯍꯥꯏꯔꯅꯤꯗꯣ 오자 아이 오자고 머리 조금 닿는데 야들 ꯀꯔꯤ ꯂꯩꯔꯦ ꯇꯣꯝꯕ 오자 아이 맞대도 보면 돼야 오자 ꯅꯪꯅ ꯍꯪꯕ ꯃꯇꯦꯡ ꯏꯊꯣꯛ ꯌꯥꯝꯈ꯭ꯔꯦꯗꯀꯣ ꯅꯪ 어자ꯗꯤ ꯉꯁꯤꯗꯤ ꯁꯦꯟꯒ ꯑꯃꯠꯇ ꯂꯩꯇꯦꯀꯣ 오자 시인기 느낌 오자 아이네 너랑 나 한덕이 뚜맘따문 강들래니 거기 덕너벌 이렇게 시대시대 이지 못 받다고 아무고 셋보면 택내리 아두도 오자 이제 아힘 뒤님랑 뚜맘따문 강들래 오자 맞대도 뒤 보면 오자 ꯅꯪꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯕ꯭ꯔꯥ 오자 택내리 오자 ꯐꯔꯦ ꯐꯔꯦꯁꯦ ꯃꯤꯍꯨꯟꯗꯣ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯅꯪꯅ ꯊꯦꯡꯅꯔꯤꯕꯁꯤ ꯃꯃꯤꯠ ꯑꯅꯤ ꯄꯥꯟꯕ꯭ꯔꯥ 오 빨리 오자 ꯑꯅꯥꯇꯣꯟꯁꯨ ꯄꯥꯜꯂꯝꯒꯅꯤ 빨리 오자 빨리 ꯃꯁꯝ 상함ꯒꯅꯤ 상이 오자 상이 그 오자 양 강민 오자 ꯅꯪ 어자 ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ 너는 오자 이낙 들라이니 ꯑꯗꯨꯕꯨ ꯊꯧ ꯑꯃ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏꯗꯣꯔꯤ 하 더우 그 기성도 오자 ꯆꯪꯒꯗꯧꯕ ꯄꯣꯠꯆꯪꯗꯣ ꯁꯦ ꯅꯪ 어자 ꯍꯥꯏꯒꯦꯁꯦ ꯃꯨꯟꯅ ꯇꯥꯁꯜꯂꯨ ꯖꯦꯝꯕꯥ ꯂꯥꯕ ꯐꯖꯕ ꯑꯃ ꯆꯪꯒꯅꯤ ꯂꯐꯣꯏ ꯆꯪꯊꯣꯛꯄ ꯑꯃ ꯆꯪꯒꯅꯤ ꯐꯨ ꯊꯔꯣ ꯑꯃ ꯁꯦꯝ ꯆꯪꯉꯛꯀꯅꯤ ꯙꯨꯞ ꯀꯦꯟꯗꯜ ꯆꯪꯉꯛꯀꯅꯤ ꯗꯈꯤꯅꯥ ꯑꯄꯥꯛꯄ ꯑꯃ ꯆꯪꯉꯛꯀꯅꯤ 에 신을 놀보자 너무 양그래도 오자 ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯀꯩꯀꯩ ꯂꯩꯍꯧꯗꯦ ꯃꯥꯏꯔꯦꯟ ꯑꯃ ꯆꯪꯉꯛꯀꯅꯤ 오자 신을 놀보자 ꯉꯥꯏꯈꯣ ꯌꯥꯡꯀꯣꯛ ꯑꯃ ꯆꯪꯉꯛꯀꯅꯤ 하 양꼬 오자 양꼬도 오자는 못 오거든 너도 ꯃꯃꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯊꯧ ꯑꯃ ꯇꯧꯕꯗ ꯑꯉꯥꯡꯈꯩ ꯅꯦꯛꯈꯥꯏꯗꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯥꯡꯀꯣꯛꯇꯣ ꯍꯣꯈꯔꯦ ꯃꯗꯨ ꯇꯧꯕ ꯌꯥꯔꯔꯣꯏ 이붕어나 약곡도 아한마 말라오로 마다 타욱 타우가도리브니 마두데다 마이 빠까도리브니 보시오자 또 새도 통제강 완도 오드노자 타우두디 허렌 해영 했다 타올 수야이네 아두고 난기 쪼바다 사암박학 레이네 수망라 타우 하이바면 레이네 하 다사 ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯃꯦꯔꯥ ꯐꯥꯎꯕꯗ ꯅꯪꯒꯤ ꯗꯁꯥ ꯑꯆꯧꯕ ꯑꯃ ꯂꯩ 하 메라 오자 메라지 그이 타올드 메라 얘라 낭조 칸기드레데 오호 너희 옥토버에도 오 옥토버다 누나 낭 어자 와이게세 문을 따살루고 낭제 랑파이 짭바다기 ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯟꯗꯣꯛꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯡꯂꯥ ꯇꯥꯊꯣꯛꯎ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯗꯁꯥꯗꯣ ꯀꯣꯛꯀꯗꯣꯏꯅꯤ ꯃꯦꯔꯥ ꯐꯥꯎꯗꯤ ꯅꯪ ꯀꯔꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨꯔꯣ ꯅꯁꯛ ꯅꯁꯥ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯀꯥꯏꯗ ꯑꯃꯠꯇ ꯎꯍꯟꯕ ꯌꯥꯗꯦ ꯑꯁ ꯑꯗꯨꯗꯤ ꯂꯨꯔꯤ ꯇꯧꯔꯤꯔꯣ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ 오 발효자 아두디 저 아이 누기가 엄청 따너저루기게 호호호 따너로 누가네 파레 아두자 아두디 호호 쩔로 누가네 따너로 누가네 두네 따우나보 호나고 호자 아두디 오자 아이 무차서리 호호호호호 오도 다키나도 카라 빡빡 카라 빠안바 이드네 낭 나한가이 낭나 캣바니 한닥지 아이나 뭐 캣바 따르드나 누가니 낭 필리미야 넌 왜 오린 따라지 나한테 이사보 와디 오이라 모이네 아니 저거 좀 방모 까리 와리노 난 그런 말이야 말랑 나한테기는 또 아이시가 아무거나 셋보면 된다더나 아이시도 뚱무 잡고 강도기 나한테기 이제
ꯑꯗꯣ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯒꯤ ꯑꯣꯖꯥ ꯃꯥꯏꯃꯨꯡꯅ ꯆꯠꯂꯨꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯃꯨꯡꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯒꯤ ꯗꯁꯥꯁꯦ ꯍꯟꯗꯛ ꯑꯣꯛꯇꯣꯕꯔ ꯊꯥ ꯐꯥꯎꯗꯤ ꯗꯁꯥ ꯂꯩ ꯁꯨꯡꯂꯥ ꯇꯥꯎ ꯍꯥꯏꯕꯕꯨ ꯂꯩꯌꯦ ꯃꯥ ꯍꯥꯏꯔꯛꯏ ꯑꯗꯨꯗꯣ ꯂꯦꯝꯕꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯁꯦ ꯂꯥꯡꯐꯩ ꯆꯠꯈꯤꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯁꯨꯃꯪꯂꯥꯗꯣ ꯑꯩꯒꯤ ꯗꯁꯥꯁꯦ ꯀꯣꯜ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ ꯉꯝꯃꯣꯏꯌꯦ ꯑꯗꯨꯏ ꯊꯕꯛꯇꯨꯗꯤꯅꯦ ꯑꯩ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯆꯪꯍꯠꯀꯦ ꯍꯥꯏꯔꯣ ꯉꯝꯃꯔꯣꯏ ꯅꯪ ꯁꯨꯡ ꯁꯤꯗꯕ ꯅꯪꯗꯣ ꯑꯦ ꯃꯃꯥ ꯑꯩ ꯈꯣꯡ ꯌꯥꯝ ꯅꯥꯏꯌꯦ ꯀꯩ ꯏꯆꯥ ꯈꯩꯃ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯀꯩꯝ ꯈꯪꯉꯣꯏꯕ ꯅꯪꯗꯤ ꯅꯪꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯝꯗ ꯂꯩꯔꯕꯅꯤꯅ ꯀꯩꯝ ꯈꯪꯉꯣꯏ ꯏꯆꯥꯁꯤꯅ ꯀꯩꯗꯧꯔꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯅꯪꯗꯤ ꯀꯩꯝ ꯈꯪꯉꯣꯏꯕ ꯕꯦꯝꯃ ꯆꯪꯉꯣ ꯃꯃꯥꯅꯦ ꯅꯪꯒꯤ ꯍꯤꯗꯥꯛ ꯄꯨꯔ ꯂꯥꯛꯑꯒꯦꯀꯣ ꯆꯪꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥꯡꯗꯅꯦ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯑꯅꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯅꯦ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯑꯅꯣꯕ ꯈꯪꯉꯕ ꯑꯩꯁꯨꯅꯦ ꯅꯪꯁꯦ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯒꯦ ꯆꯠꯂꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯕ ꯑꯩ ꯅꯨꯡꯁꯤꯗꯦ ꯅꯠꯇꯦ ꯂꯦꯝꯕꯤ ꯅꯪ ꯑꯩ ꯌꯧꯗꯗꯤ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯉꯝꯃꯅꯤ ꯀꯩ ꯂꯦꯝꯕꯤ ꯏꯆꯥꯁꯦ ꯊꯥꯛꯄ ꯉꯝꯃꯅꯤ ꯉꯥꯏꯈꯣ ꯂꯦꯝꯕꯤ ꯉꯥꯏꯈꯣꯃꯤ ꯂꯦꯝꯕꯤ ꯉꯥꯏꯈꯣꯃꯤ ꯂꯦꯝꯕꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯍꯦ ꯍꯧꯒꯠꯂꯣ ꯍꯦ ꯆꯠꯂꯣ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯂꯩꯀꯥꯏꯁꯤꯗ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨꯀꯣ 이비엠을 렘비에 또 먹이 턱복시부 그라마이 떠리버노 어떡 누아이 키들 ꯑꯕꯣ ꯃꯥꯗꯣ ꯈꯨꯔꯥꯏꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤꯗꯅ ꯆꯠꯈꯤꯕꯅꯤ ꯅꯍꯥꯟꯗꯣ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯂꯧꯕ ꯃꯇꯝꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯃꯥꯅ ꯇꯣꯡꯈꯤꯕ ꯒꯥꯔꯤꯗꯣ ꯂꯣꯈꯥꯗ ꯑꯣꯟꯊꯗꯅ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯆꯥꯡꯁꯨ ꯊꯨꯅ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯣꯡꯕꯗ 이비엠아 ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ ꯈꯜꯂꯨ ꯍꯌꯦꯡ ꯃꯉꯥꯅꯤ ꯂꯩꯍꯨꯟꯒꯤꯁꯦ 이ꯕꯣꯛ ꯂꯥꯛꯑ ꯈꯟꯅꯔꯁꯤ ꯐꯔꯦ 이ꯕꯦꯝꯃ ꯑꯗꯨꯝ ꯍꯦꯛ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯐꯔꯦ 이ꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯑꯁꯤꯔꯥ ꯐꯔꯦ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯩꯗꯤ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯑꯃꯕꯨ ꯂꯩꯇꯦ ꯀꯔꯤ ꯁꯨꯔ ꯀꯔꯤ ꯆꯥꯔ ꯂꯩꯗꯣꯏꯅꯣ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯧꯕꯅ ꯐꯗꯣꯏꯔ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯣꯊꯣꯛ ꯏꯀꯥꯏꯈ꯭ꯔꯦꯗ ꯅꯨꯄꯥꯁꯦ ꯃꯁꯛꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯑꯣꯏꯕ ꯀꯣꯏꯔꯨꯅꯨ ꯏꯕꯦꯝꯃ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯀꯣꯏꯗꯧ ꯁꯔꯨꯛꯅꯦ ꯅꯪ ꯅꯨꯄꯥ ꯀꯣꯏꯗꯕꯤ ꯑꯗꯨꯝ ꯂꯩꯔꯣ ꯁꯤꯡꯕ ꯀꯣꯏꯔꯣꯏ ꯀꯩꯁꯨ ꯃꯁꯛꯁꯤꯒ ꯑꯁꯤ ꯀꯣꯏꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯅꯦ ꯈꯨꯃꯨ ꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦ
ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯧꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯅ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯑꯩ ꯆꯥꯛ ꯐꯨꯈꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤꯗꯤ ꯁꯤꯗꯤ ꯀꯩꯗꯧꯅꯤ ꯑꯩꯁꯦ ꯀꯗꯥꯏꯗꯩꯅꯣ ꯐꯤ ꯑꯝꯇꯪ ꯌꯦꯡꯉꯒ ꯃꯥꯁꯦ ꯀꯨꯞꯄꯒ ꯆꯠꯈꯤꯅꯕ ꯑꯝꯇ ꯁꯤꯟꯗꯗꯤ ꯌꯥꯔꯣꯏ ꯀꯥꯏꯗꯅꯣ ꯐꯤ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯁꯤꯗꯤ ꯉꯥꯛꯇꯪ ꯄꯣꯊꯥꯕꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯇꯣꯡꯕ ꯅꯠꯇꯦ ꯃꯥꯅꯤꯗ ꯇꯣꯡꯕ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯦꯔꯥ ꯐꯥꯎꯕꯗꯤ ꯂꯣꯠꯂꯒ ꯂꯩꯌꯨ ꯍꯥꯏꯈꯤꯗ꯭ꯔꯣ ꯑꯣꯖꯥ ꯑꯩꯁꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯇꯧꯔꯤꯅꯤ ꯑꯣꯖꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯏꯕꯦꯝꯃꯗꯣ ꯊꯦꯡꯅꯔꯝꯃꯤꯅꯤ ꯅꯪ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯜꯂꯛꯑꯦꯅ ꯅꯪ ꯏꯕꯦꯝꯃꯗꯨꯅ ꯈꯪꯈ꯭ꯔꯣ ꯅꯣꯏ ꯑꯣꯖꯥꯁꯦ ꯑꯃꯨꯛ ꯀꯩ ꯈꯟꯗꯣꯔꯤ ꯈꯪꯗꯦ ꯅꯪ ꯃꯦꯔꯥ ꯐꯥꯎꯕꯗꯤꯅꯦ ꯃꯥꯡꯒꯦꯔꯥ ꯕꯨꯠ ꯁꯥꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯇꯧꯀꯣ ꯃꯦꯔꯥ ꯐꯥꯎꯕꯗꯤꯅꯦ ꯃꯥꯡꯒꯦꯔꯥ ꯕꯨꯠ ꯁꯥꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯇꯧꯀꯣ ꯉꯁꯥꯏ ꯑꯣꯖꯥ ꯃꯩꯃꯨꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯁꯦ ꯕꯨꯠ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯁꯦ ꯂꯨ ꯍꯥꯏꯕꯅꯦꯕ ꯍꯩꯁ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯍꯟꯗꯛ ꯀꯟꯅ ꯇꯧꯔꯤꯕ ꯅꯨꯡꯅ ꯊꯣꯝꯃꯤ ꯊꯣꯡꯒ ꯊꯤꯂꯦꯟ ꯇꯧꯔꯤꯁꯦ ꯇꯣꯝꯕ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯣꯝꯕ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯍꯦꯛꯇ ꯃꯌꯥꯝꯗ ꯍꯦꯛꯇ ꯅꯩꯔꯒꯦ ꯑꯗꯨꯕꯨ ꯁꯦꯟ ꯊꯧꯕꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯁꯤꯡ ꯅꯣꯏ ꯈꯪꯒꯅꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯅꯨꯡꯗ ꯈꯪꯒꯅꯤ ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯈ꯭ꯔꯕꯣ ꯍꯦꯛ ꯃꯁꯤ ꯀꯥꯟꯅꯗꯦ ꯃꯤ ꯅꯨꯡ ꯇꯥꯗꯅ ꯑꯩꯁꯦ ꯀꯦꯅꯕ ꯊꯧꯔꯥꯡ ꯑꯝꯇꯪ ꯇꯧꯔꯨꯈꯤꯒꯦ ꯃꯁꯤꯗꯤ ꯈꯪꯉꯦ ꯀꯩꯅꯣꯁꯤꯗꯤ ꯑꯩ ꯅꯣꯏ ꯀꯤꯕꯨꯀꯤꯁꯤꯗꯤ ꯁꯤꯕꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯃꯗꯨꯒꯤ ꯁꯦꯟ ꯌꯥꯝ ꯊꯧꯕ ꯅꯤꯡꯊꯦꯝꯗꯣ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯋꯥꯟ ꯗꯦꯗꯣ ꯉꯁꯤꯗꯤ ꯑꯣꯏꯔꯦ ꯑꯩ ꯅꯨꯄꯤꯒꯁꯤ ꯎꯗ꯭ꯔꯤꯉꯩꯗꯤ ꯁꯤꯝꯗ ꯂꯣꯠꯁꯜꯂꯨꯈꯤꯒꯦꯗ ꯐꯠ ꯂꯣꯡꯊꯣꯛꯅꯕ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯁꯦꯟ ꯌꯥꯝ ꯊꯧꯕ
nang pam le ne nang khang ni de nang mu是的肉么之类有你呢。 따뜻한 이가 무지가 없어지는 나면 띠띠는 남기부터 하우지 때는 나오지 니가 막 그러네 따뜻한 따뜻보다 라이랑 렌탈레이션 무슨 나는 오늘 따뜻한 먹이 잘 없담저리 따뜻한 씨 나오는 랑선 비우고 따뜻한 nang mo siga tayo ne nang mo tatong bagi pula nói bung à này em bao nhiêu lại làm lên đó lấy bằng ngâm được nữa tôi nó phàm một tay mình đôi dầu đấy nữa nang nặc tụi mấy gì này oh I miss you tatong ba I miss you I miss you too tatong ba 이제 이다가 저절로 왜 지랑 돌아오든 되고 이제 세 내가 뭐니 그러게 세세세 넌이 너 밑두네 내가 먼저 문나 박도 없대 이거 아씨 기우기다 아이고 아이게 너무 하게 넌네 내 안버가 수마인 파미네 해보세 넌 나한테 뭐지 하이게 놓고 tatong 아이 하이저로 tatong 하이저로 있고 Tatumba, I miss you, Tatumba. I miss you too. Tatumba, si pasé mi Tatumba. Aduh, aku yamba. 어디까지 뭐 yamba 좀 그럼 리리게. 아이들의 까나디나. Lairam lenda changji changamda urukda changji changanda nayambana lelije naram mongsong natai chao among khangdreda nayambana puthawa phangjari se inau yumpham da laga phangjari ni nayamba wahige nayamba nong unaba nong ki lagani love you yamba अदो नंगना खंगदबा मना अखोइनि पुंज है तारगदी मी उदबा कनाम पुंदबा सिगुंबा अचिकबा तंजादा नंगने पोची मथांग तोगा चानाबा थममगा नयामबु ngaibiromuko वेस अदुबो नंगना करिगुंबा मी तिनबा जगादगा सिलमदी नयाबदी नेवर yamba नाउनने लोय पानाबा तौजरगे yamba la piu yamba nauna loy para o tawzurong amma ka isellu jere ashi nu si da ko cheers yamba Satumbi. Kanano? Nung paba ni. Paba. Nang di mama na sigra haibu. Nang bubut lo. Masih dupi, mau tak pergi dia tu ko. Paba ne. Nung naning gunung lain. Saya asapo lera punisi. Sasalo. Adu nang paba ne nang una batoi lakani ko. Kana nang wai sanai dubo. Nang di sida ka do bala iba. Ha. Nang sida ka do bala ino ba.
ꯑꯩꯅ ꯅꯪ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯀꯅꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯀꯥꯏꯁꯤꯗ ꯅꯁꯛꯇꯣ ꯎꯠꯂꯛꯀꯅꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯕ? ꯑꯩ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯑꯩ ꯂꯥꯛꯇꯦ ꯑꯩ ꯅꯠꯇꯦ ꯑꯩ ꯂꯥꯛꯇꯦ. ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯑꯩꯅ ꯃꯤ ꯀꯤꯍꯅꯤꯡ ꯊꯣꯛ ꯂꯩꯁꯦ ꯑꯩ ꯑꯣꯏꯅ ꯀ꯭ꯂꯥꯛꯅꯤ ꯈꯜꯂꯦꯗ. ꯑꯁ ꯀꯩ ꯃꯈꯣꯟꯅꯣ? ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏꯁꯤꯗ ꯇꯞꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯃꯨꯠꯁꯤꯜꯂꯧꯔꯗꯕꯅꯤ. ꯃꯗꯨꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯨꯃꯗꯤ ꯃꯇꯣꯝꯇꯗꯤ ꯑꯩ ꯂꯥꯛꯅꯔꯝꯒꯦ. ꯑꯩꯒꯤ ꯌꯥꯝ ꯄꯦꯟꯗꯦ. ꯉꯥꯏꯈꯣ ꯃꯤ ꯍꯧꯖꯤꯛꯉꯥꯏꯁꯤꯗ ꯑꯩ ꯅꯤꯡꯊꯦꯝ ꯍꯣꯏ ꯑꯝꯇ ꯌꯧꯍꯧꯔꯨꯈꯤꯒꯦꯗ ꯑꯝꯇ. ꯑꯁꯤꯅ ꯑꯃꯨꯛ ꯀꯅꯥ? ꯑꯁꯤꯅ ꯑꯣꯏꯖꯥꯠꯂꯅꯦ? ꯅꯪꯅ ꯀꯅꯥ? ꯇꯣꯝꯕ. ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? 이만해봐. 진짜 얼마? ꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯕꯨꯠ ꯁꯥꯔ ꯀꯥꯔꯟ ꯇꯥꯔꯤꯃꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯇꯣꯝꯕ ꯑꯣꯏꯔꯦ. ꯐꯩ. ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯄꯔꯥ ꯑꯃ ꯇꯝꯕꯤꯗ ꯌꯥꯗ꯭ꯔꯦ. ꯇꯣꯝꯕ ꯍꯨꯔꯥꯟꯕ. ꯃꯁꯤ ꯁꯣꯏꯗ꯭ꯔꯦꯅꯦ. ꯅꯍꯥꯟ ꯑꯃꯨꯛ ꯊꯦꯡꯅꯕꯗꯨꯅꯤ. ꯃꯁꯤꯗ ꯑꯩ ꯆꯠꯂꯍꯧꯅ ꯐꯅꯤ. ꯉꯥꯏꯈꯣ. ꯅꯪꯅ ꯇꯧꯕ ꯐꯠꯇꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯈꯪꯉꯤ. ꯅꯪꯅ ꯌꯨ ꯊꯛꯆꯔꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯋꯥꯕ ꯄꯤꯕ. ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯅꯪꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯎꯠ ꯆꯥꯏꯔꯒ ꯅꯪ ꯅꯨꯡꯁꯤꯕ ꯃꯤ ꯈꯜꯂꯒ ꯅꯨꯡ ꯊꯣꯝꯕ ꯊꯣꯡ ꯊꯤꯟꯕ ꯇꯧꯔꯤꯕꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯄꯨ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯥ ꯅꯠꯇꯦ ꯀꯩꯗꯧꯗꯣꯏꯕ? ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯂꯧꯒꯅꯤ. ꯍꯥ ꯑꯩꯒꯤ ꯊꯋꯥꯏ? ꯉꯥꯏꯈꯣ ꯑꯩ ꯊꯋꯥꯏꯗꯤ ꯂꯧꯕꯤꯅꯨ. ꯑꯗꯨꯝ ꯉꯥꯏꯈꯣꯅꯦ. ꯅꯍꯥꯟꯁꯨ ꯊꯦꯡꯅꯕꯗ ꯅꯪ ꯑꯩ ꯃꯔꯝꯗ ꯈꯪꯉꯤ. ꯉꯁꯤꯁꯨ ꯑꯩ ꯃꯔꯝꯗ ꯈꯪꯉꯤ. ꯑꯁꯤꯃ ꯅꯪꯅ ꯑꯩ ꯈꯪꯉꯤꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯂꯤꯟꯊꯣꯏ ꯅꯪ ꯑꯣꯏꯔꯦ? ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯕꯁꯦ ꯁꯤꯗꯐꯥꯎ ꯍꯦꯛ ꯅꯨꯡꯁꯤꯗꯦꯗꯀꯣ. ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯩꯗꯀꯣ. ꯑꯁ ꯅꯪ ꯇꯜꯂꯤ. ꯅꯣꯡꯃꯗꯣ ꯆꯠꯃꯤꯟꯅꯕꯗꯨꯗ ꯁꯨꯛ ꯂꯩꯕ ꯑꯩ ꯀꯩꯅꯣ ꯈꯔꯁꯨ ꯉꯥꯎꯒꯗꯕ. ꯅꯪ ꯑꯗꯥꯏ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯤ ꯃꯤꯅ ꯎꯔꯒ ꯑꯩꯅ ꯅꯪ ꯐꯥ ꯃꯥꯜꯂꯣꯏꯀꯣ. ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯈꯔ ꯁꯥꯖꯒꯗꯧꯕ. ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯒ ꯑꯃꯨꯛ ꯑꯦꯛꯇꯤꯡ ꯀꯥꯞꯅ ꯂꯩꯔꯝꯅꯤꯀꯣ. ꯉꯥꯏꯈꯣ. ꯇꯥꯇꯣꯝꯕ ꯅꯪꯅ ꯑꯩ ꯀꯧꯊꯣꯏꯁꯦ ꯀꯩ ꯍꯥꯏꯒꯦ ꯀꯧꯊꯣꯏꯅꯣ? 이베마 수마이는 우네리지 이바니 빡빡 우는 펑으로 넌가 이 컨레지 다님이 수럽니 아이는 너보다 폰 떠보 구딩기 아두니가 아다니가 떠오드나 넌가 이거 원민이 아마 파는 머리 사는 펑으로 우네버 딜라야라드나 폰보 버전의 머리 사는디 아두가 호 아이는 넌지 암 눅시는 넌가 눅시버 만브라 넌가 나마이도 이타액 타라버니나 농아베리 누미타보 얘나 칼루카 공동겟 암따 각다나 아이 상레이바
ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯀꯥꯏꯗꯅꯅꯦ ꯃꯤꯌꯥꯝꯃꯥꯡꯗ ꯈꯪꯅꯗ ꯌꯥꯗ ꯈꯪꯅꯔꯤꯕ ꯑꯗꯨꯒ ꯅꯠꯇꯦꯅꯦ ꯑꯁ ꯀꯥꯏꯗꯒꯤ ꯎꯗꯒ ꯀꯥꯗꯅ ꯊꯧꯔꯤꯒ ꯄꯥꯏꯗꯅ ꯑꯩ ꯁꯤꯔꯅꯤ ꯀꯥꯏꯅꯒ ꯍꯣꯏꯕꯦꯝꯃ ꯑꯩꯅ ꯇꯧꯔꯤꯁꯤꯡꯗꯣ ꯅꯁꯨꯝ ꯂꯥꯡꯉꯤꯅꯤꯅꯦ ꯌꯥꯝ ꯃꯥꯜꯂꯦꯗꯀꯣ ꯅꯨꯃꯤꯠꯇꯨꯗꯅꯦ ꯈꯝꯃꯝꯗ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯗꯤ ꯅꯪꯒꯤꯗꯃꯛꯇ ꯊꯋꯥꯏꯕꯨ ꯊꯥꯗꯣꯛꯒꯦ ꯂꯩꯔꯕ ꯑꯩꯁꯦ ꯅꯪꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯖꯔꯤꯕ ꯑꯩꯁꯦ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯨꯁꯤꯅꯦꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯟ ꯌꯦꯠꯂꯔꯣꯏ ꯑꯩꯒꯤ ꯊꯧꯔꯤꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯉꯥꯏꯈꯣꯏ ꯐꯖꯅ ꯑꯝꯇ ꯐꯪꯒꯣ ꯐꯖꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕ ꯍꯥ ꯐꯖꯅ ꯑꯗꯨꯅꯦ ꯉꯁꯥꯏ ꯉꯥꯏꯔꯤꯁꯦ ꯑꯗꯨ ꯀꯩ ꯋꯥꯔꯤ ꯁꯥꯟꯁꯦ ꯍꯥꯏꯅꯣ ꯑꯁ ꯈꯪꯗꯦꯗ ꯔꯣꯃꯥꯟꯁꯀꯤ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯅꯣ ꯑꯁ ꯃꯁꯛꯁꯤꯒ ꯁꯤ ꯌꯧꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯆꯠꯆꯕ ꯏꯁꯩꯗꯣ ꯑꯁ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯃꯇꯝ ꯑꯃꯒꯤ ꯆꯥꯅꯕꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯕꯤ ꯊꯥꯖꯗꯕ ꯇꯥꯟꯖꯥꯁꯤꯗ ꯎꯅꯖꯔꯦ ꯅꯪꯒ ꯑꯩꯒ ꯎꯅꯖꯔꯦ ꯅꯪꯒ ꯑꯩꯒ ꯃꯇꯝ ꯑꯃꯒꯤ ꯆꯥꯅꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯕ ꯊꯥꯖꯗꯕ ꯇꯥꯟꯖꯥꯁꯤꯗ ꯎꯅꯖꯔꯦ ꯅꯪꯒ ꯑꯩꯒ ꯎꯅꯖꯔꯦ ꯅꯪꯒ ꯑꯩꯒ ꯑꯣꯖꯥ ꯑꯩꯁꯦ ꯑꯣꯖꯥꯒ ꯋꯥꯗ ꯇꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯈꯔ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯇꯧꯕꯅꯤꯅꯦ ꯂꯥꯛꯑꯣ ꯇꯥꯟꯅꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯂꯩꯔꯦ ꯇꯥꯟꯅꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯁꯅꯥ ꯑꯣꯖꯥ ꯑꯩꯁꯦ ꯑꯣꯖꯥꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯂꯥꯛꯆꯕꯅꯤ ꯍꯥꯏꯌꯨꯅꯦ ꯅꯪ ꯑꯣꯖꯥꯗ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤꯁꯦ ꯑꯣꯖꯥ ꯎꯄꯥꯏ ꯂꯩꯃꯟꯗꯕꯒꯤ ꯍꯥꯏꯔꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯝ ꯑꯩꯅ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯁꯤꯕꯨ ꯑꯣꯖꯥ ꯌꯥꯅꯕꯒꯤ ꯑꯣꯖꯥꯗ ꯃꯟꯇ꯭ꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯒꯗ꯭ꯔꯥ ꯑꯣꯖꯥ ꯅꯪꯁꯨ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯂꯨꯝꯃꯤꯕ ꯑꯣꯏꯔꯦ ꯂꯩꯅꯤ ꯀꯔꯤꯒꯤ ꯂꯩꯔꯣꯏ ꯍꯥ ꯑꯣꯖꯥ ꯑꯁ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯑꯣꯖꯥꯒꯤ ꯗꯈꯤꯅꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯅꯤ ꯑꯣꯖꯥ ꯐꯔꯦꯁꯦ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨ ꯑꯩ ꯂꯩ ꯑꯝꯇ ꯂꯧꯈꯤꯒꯦꯀꯣ ꯑꯄꯪꯕꯝ ꯂꯥꯛꯑꯦꯗꯅ ꯑꯄꯪꯕꯒꯤ ꯃꯔꯟ ꯑꯁꯤꯡꯕꯅ ꯈꯦꯠꯂꯦ ꯍꯥꯏꯗꯨꯅꯤ 야로이 쎄 뭐 마시 레제 아sam바 레이 낫테 낭나 간자리바 누히자리바 마학토 마두기 마나간다 북롱아 토모 마두데 야락트라바 낭쿠라네 밍홍게 오자 야 누아이 오자 시디 암 먹을 레이니 오자 나도 오자 와파 없다가 어디 뭐 레이래 ngarangsê nuidang aina akhoi puki chom panda ngak phambani ta tu budo ina ninjing ngtna hape soluri
ꯑꯗꯨꯒꯗꯤ ꯑꯣꯖꯥ ꯑꯩꯒꯤ ꯃꯥꯡ ꯗꯥꯏꯔꯦꯛ ꯊꯣꯛꯆꯜꯂꯛꯄꯅꯤ ꯃꯁꯤꯕꯨ ꯑꯣꯖꯥ 얘들아 ꯅꯪꯅ ꯊꯛꯆꯟ ꯆꯥꯁꯜꯂ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤꯗꯤ ꯏꯕꯣ ꯑꯣꯖꯥ ꯅꯠꯇꯦꯃꯤ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯩꯒꯤ 이마ꯃꯛꯇ ꯆꯥꯗꯅ ꯒꯤꯂꯥꯁ ꯊꯥꯡꯒꯠꯃꯤꯟꯅꯩꯅꯤ 어자 ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯄ ꯌꯥꯒꯅꯤ 어자 ꯑꯩꯁꯦ ꯉꯔꯥꯡꯗꯤ ꯈꯪꯗꯦ ꯉꯁꯤꯗꯤ ꯈꯪꯒꯤ ꯈꯜꯂꯛꯑꯦꯅꯤ ꯃꯁꯤꯒꯤ ꯇꯣꯝꯕ ꯍꯥꯏꯁꯦ ꯃꯤ ꯂꯣꯏ ꯈꯪꯅꯔꯛꯇꯅ ꯇꯧ 어자 ꯀꯔꯤ ꯀꯩꯁꯨ ꯅꯠꯇꯦ 이ꯕꯨꯡꯉꯣ ꯀꯩꯁꯨ ꯅꯠꯇꯦ ꯁꯦ ꯐꯔꯦ 이ꯕꯨꯡꯉꯣ ꯅꯪ ꯈꯔ ꯋꯥꯏꯒꯦ ꯅꯪꯒꯤꯗꯣ ꯊꯧ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ 어자 ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯊꯦꯡꯉꯦ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕ ꯂꯩꯔꯤ ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯔꯛꯑꯣ ꯆꯪꯒꯗꯕ ꯄꯣꯠꯆꯪꯗꯣ ꯃꯗꯨꯗ ꯇꯥꯟꯅꯔꯁꯤ ꯅꯪ ꯈꯔꯒ ꯇꯥꯟꯅꯔꯁꯤꯀꯣ 야래꺼 파래 ꯌꯥꯏꯁꯅꯥ ꯅꯪ ꯂꯩꯀꯥꯏ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯍꯦ ꯅꯪ ꯈꯪꯉꯤꯗꯣ ꯉꯥꯏ ꯀꯅꯥꯅꯣ ꯀꯩ ꯍꯥꯏꯖꯤꯜꯂꯛꯑꯒꯦ ꯑꯁ ꯑꯗꯣ ꯉꯔꯥꯡ ꯅꯣꯏ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯦꯃꯪ ꯅꯨꯄꯥ ꯑꯃ ꯊꯣꯛꯆꯜꯂꯛꯑꯒ ꯅꯪꯁꯦ ꯃꯥ ꯈꯪꯅꯕ ꯌꯥꯔꯣꯏꯅ ꯌꯧꯅ ꯈꯟꯅꯕ ꯍꯧꯖꯤꯜꯂꯛꯏꯅꯦ ꯑꯣ ꯗꯥꯁꯅꯥ ꯑꯣꯏꯔꯝꯅꯤꯌꯦ ꯃꯥ ꯉꯥꯡ ꯋꯥꯔꯤ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯅꯣꯏ ꯁꯣꯏꯗ꯭ꯔꯥꯕ ꯈꯪꯅꯩ ꯃꯤꯗꯣ ꯌꯦꯁꯅꯥꯅꯤ ꯑꯗꯨꯅꯤ ꯍꯥꯟꯅ ꯐꯖꯅ ꯋꯥꯔꯤ ꯇꯧ ꯌꯥꯗ꯭ꯔꯥꯕ ꯑꯁ ꯀꯥꯏꯗꯒꯤ ꯃꯥꯅ ꯍꯦꯛꯇ ꯐꯤꯡꯒꯠꯂꯛꯇꯅ ꯈꯟꯅ ꯆꯩꯅꯕ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯥꯗꯣ ꯅꯪ ꯈꯔ ꯊꯦꯡꯅꯔꯗꯤ ꯁꯣꯏꯈ꯭ꯔꯦꯅ ꯈꯔ ꯍꯥꯏꯀꯣ ꯃꯥꯗꯣ ꯑꯩꯅ ꯈꯔ ꯉꯔꯥꯡ ꯌꯩꯈ꯭ꯔꯝ ꯑꯗꯣ ꯃꯥ ꯈꯪꯅꯩꯁꯤꯕꯨ ꯀꯅꯥꯅꯣ ꯍꯣ ꯊꯣꯏꯅꯦ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯔ ꯈꯪꯅꯕꯒ ꯅꯠꯇꯦ ꯃꯥꯅ ꯍꯣꯞ ꯌꯥꯝ ꯆꯥꯖꯕꯅꯤ ꯊꯣꯏꯅꯗꯤ ꯁꯨꯡꯌꯥ ꯌꯥꯕꯤꯗꯕ ꯑꯣ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯑꯣꯏꯔꯦ ꯑꯝꯇ ꯊꯣꯛꯂꯛꯀꯗꯧꯔꯒꯦ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟ ꯂꯩꯔꯝꯅꯤ ꯅꯪꯕꯨ ꯑꯁ ꯅꯪꯁꯦ ꯇꯜꯂꯤ ꯄꯨꯡ 9 ꯌꯥꯝ ꯊꯦꯡꯕ ꯅꯠꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯣ ꯁꯤ ꯂꯩꯁꯤꯕꯣ ꯑꯁ ꯃꯊꯪ ꯃꯊꯪ ꯆꯥꯈꯤꯗ꯭ꯔꯦꯗ ꯑꯁ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯛꯀꯁꯦ ꯆꯥꯛ ꯂꯥꯝꯕꯩ ꯇꯛꯊꯣꯛꯀꯥꯟꯁꯤꯗ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯥꯅ ꯁꯥꯅꯤꯁꯤꯕꯣ ꯑꯁ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯤ ꯑꯗꯨꯛ ꯀꯨꯏ ꯈꯪꯅꯔꯛꯑꯒ ꯑꯁ ꯅꯪ ꯑꯩ ꯌꯥꯝ ꯊꯥꯖꯗꯕ ꯃꯥꯜꯂꯦ ꯑꯝ ꯊꯣꯛꯂꯛꯀꯗꯧꯔꯒꯦ ꯑꯩ ꯅꯪ ꯊꯣꯡꯒꯥꯟ ꯂꯩꯌꯦꯕ ꯑꯁ ꯃꯥꯅ ꯁꯥꯅꯩꯁꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅꯤ ꯑꯁ ꯑꯁꯤꯗꯤ ꯄꯥꯛ ꯂꯣꯏꯔꯣꯏꯁꯤꯗꯤ ꯑꯁ ꯑꯩ ꯄꯣꯊꯥꯐꯝ ꯑꯃ ꯊꯤꯗ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯁꯦ ꯊꯣꯛꯂꯛꯑꯣ ꯐꯥꯒꯤ ꯅꯠꯇꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯩ ꯉꯥꯏꯔꯛꯏꯁꯦ ꯑꯩ ꯀꯔꯤ ꯄꯥꯝꯕꯩ ꯊꯤꯅꯤ ꯀꯩꯗꯧꯅꯤ ꯃꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯅꯪ ꯈꯪꯒꯅꯤꯗꯅ ꯑꯦ ꯔꯣꯃꯤꯌꯣ ꯅꯪ ꯈꯪꯒꯅꯤꯗꯅ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯅꯤ ꯅꯪ ꯌꯥꯝ ꯊꯥꯖꯗꯕ ꯃꯥꯜꯂꯦ ꯑꯩ ꯔꯣꯃꯤꯌꯣ ꯑꯩꯁ ꯑꯃ ꯍꯥꯏꯅꯕꯗꯣ ꯑꯣꯏꯖꯥꯠꯂꯥ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦ ꯆꯦꯜꯍꯧꯔꯒꯦ ꯆꯠꯈ꯭ꯔꯦ ꯈꯪꯕ꯭ꯔꯗꯣ ꯅꯪꯒꯨꯝꯕ ꯀꯌꯥꯁꯤ ꯄꯥꯔꯛꯇꯕꯗꯨ ꯃꯌꯥꯝ ꯋꯥꯠꯂꯤꯕꯅꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯄꯣꯠꯁꯥꯝ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯑꯩꯁꯤ ꯀꯔꯣꯝ ꯆꯠꯁꯤꯒꯦ ꯑꯦꯔꯥ ꯁꯣꯟꯗ ꯍꯦꯛꯇ ꯆꯠꯂꯒꯦꯗ ꯑꯩꯁꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯒꯨꯝꯁꯨ ꯇꯧ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯒꯦꯁꯨ ꯑꯩꯁꯤ ꯂꯩꯇ꯭ꯔꯦꯅ ꯁꯟꯗꯣꯛꯈ꯭ꯔꯕꯅꯤ나 ꯆꯪꯐꯝ ꯂꯩꯇꯦꯕ ꯑꯁ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯄꯨꯛꯁꯤꯁꯨ ꯂꯥꯕꯅ ꯇꯠꯇꯣꯔꯦꯕꯁꯦ ꯅꯣꯏ ꯍꯧꯅꯕꯤ ꯑꯗꯨꯝ ꯇꯧꯔꯛꯑꯕ ꯐꯕ ꯊꯣꯛꯄ ꯈꯪꯗꯣꯛ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯃꯤ ꯅꯪꯕꯣ ꯇꯣꯝꯕ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯣ ꯑꯩꯁꯦ ꯂꯩꯅꯤꯡꯗꯅ ꯂꯩꯕ ꯅꯠꯇꯤꯌꯦ ꯁꯦ ꯑꯣꯖꯥ ꯃꯩꯃꯨꯗꯨ ꯈꯪꯉꯤꯗꯅ ꯑꯣꯖꯥ ꯃꯩꯃꯨꯅꯅꯦ ꯑꯩꯁꯦ ꯍꯟꯗꯛꯀꯤ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯃꯦꯔꯥ ꯐꯥꯎꯕꯗꯤ ꯁꯨꯃꯥꯡꯂꯥ ꯇꯥꯎ ꯍꯥꯏꯕ ꯂꯩꯕꯒꯤ
ꯃꯇꯝ ꯈꯔꯗꯤꯁꯦ ꯑꯩꯁꯦ ꯃꯤꯔꯣꯜ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯕꯗꯒꯤꯅꯦ ꯑꯩꯁꯦ ꯃꯤꯔꯣꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯇꯥꯠ ꯄꯥꯠꯀꯤ ꯃꯥꯏꯕꯗꯣ ꯃꯗꯨꯅ ꯍꯥꯏꯕ ꯊꯥꯖꯔꯨꯅꯨ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯤꯅꯝꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯗꯤ ꯏꯁꯥ ꯀꯟꯗꯅꯕꯅꯦ ꯑꯣꯖꯥ ꯃꯥꯏꯃꯨꯅ ꯍꯥꯏꯕꯅꯦ ꯃꯦꯔꯥ ꯐꯥꯎꯕꯗꯤꯅꯦ ꯑꯩꯁꯦ ꯂꯣꯠꯂ ꯂꯩꯈꯤꯗꯧꯔꯤ ꯃꯗꯨꯒꯤ ꯃꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯄꯥꯝꯁꯤ ꯀꯩꯅꯣꯅꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯇꯣꯝꯕ ꯅꯪꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏ ꯇꯧꯔꯝꯕ ꯅꯠꯇꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯅ ꯍꯧꯔꯛꯈꯤꯕꯅꯤ ꯅꯪꯅ ꯄꯨꯜꯂꯣꯏꯗꯕ ꯃꯤ ꯈꯔ ꯄꯨꯜꯂꯒ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯂꯩꯀꯥꯏꯗ ꯅꯪꯅ ꯎꯠ ꯆꯥꯏꯈꯤꯕꯗꯣ ꯃꯗꯨꯗꯣ ꯅꯪ ꯁꯦꯡꯗꯣꯛꯆꯧ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯑꯗꯨꯒ ꯅꯪꯒꯤ ꯆꯪꯖꯐꯝ ꯅꯤꯌꯨ ꯑꯗꯣ ꯑꯩ ꯅꯨꯄꯤꯅ ꯌꯥꯅꯤꯕ ꯊꯥꯖꯗꯦꯅꯦ ꯑꯩ ꯅꯨꯄꯤꯒꯤ ꯃꯆꯤꯡꯗꯨꯒ ꯅꯪ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕ ꯌꯥꯗꯦꯗꯤ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯝꯇꯗꯤ ꯍꯥꯏꯔꯝꯃꯣ ꯀꯩꯅꯣꯅꯣ ꯃꯥꯡꯈ꯭ꯔꯦ ꯃꯣꯏꯒꯤ ꯐꯨꯠꯐꯥ ꯂꯥꯛꯄꯤ ꯐꯨꯠꯐꯥ ꯃꯥꯡꯕꯤꯗꯨꯃ ꯍꯧꯔꯤ ꯇꯧꯔꯤ ꯃꯐꯝꯁꯤꯒ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯅꯞꯄ ꯂꯩꯔꯝꯃꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ 하또네 하또 그리고 아이는 부차이지고 뭐야 큰거 잘라 시바지 제일 오는 받은 말이야 하또 세 나니 왜라니 나 섬나 나가리 파파들 본인들 좀 내래 망그래드나 떠본 건뭐 어서 마이무니시마 칸즈말이네 아유 ꯍꯩ ꯃꯥꯏꯃꯨ ꯅꯪꯅ ꯇꯣꯝꯕꯗ ꯖꯥꯖꯠ ꯍꯥꯏꯖꯟꯕꯗꯒꯤ ꯉꯁꯤꯗꯤ ꯃꯥ ꯂꯩꯀꯥꯏꯁꯤꯗ ꯐꯠꯇꯕ ꯃꯌꯥꯝ ꯇꯧꯔꯦ ꯅꯠꯇꯦ ꯑꯩꯗꯤ ꯇꯣꯝꯕꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦꯗꯅ ꯂꯣꯜꯁꯨ ꯍꯥꯏꯈꯤꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯥꯅ ꯕꯨꯠ ꯁꯥꯔꯒ ꯃꯤꯒꯤ ꯊꯣꯡ ꯊꯤꯟꯕ ꯖꯤꯡꯒꯗ ꯂꯩꯇꯨꯝꯗ ꯊꯥꯕ ꯑꯗꯨꯗꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦꯀꯣ ꯑꯗꯨꯗꯤ ꯃꯥ ꯇꯧꯖꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯄꯤꯔꯨꯕ ꯄꯥꯎꯇꯥꯛꯇꯨꯅ ꯃꯥꯅ ꯑꯁꯨꯝ ꯇꯧꯔꯛꯂꯤꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯆꯞ ꯆꯥꯅ ꯈꯪꯒꯗꯕꯅꯤ ꯑꯩ ꯇꯧꯖꯔꯣ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯣ ꯃꯥꯒꯤꯁꯦ ꯊꯣꯛ ꯂꯥꯛꯆꯈ꯭ꯔꯦꯗ ꯈꯪꯉꯦ ꯅꯪ ꯃꯇꯨꯡ ꯊꯪꯅꯕꯗꯗꯤ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯔꯦ ꯁꯤꯗꯤ 이놈아! 이놈아! 따래. ꯍꯩꯃꯥ ꯅꯣꯏ ꯂꯥꯛꯏꯔꯣ ꯑꯦ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯀꯩꯗꯧꯏꯅꯣ ꯁꯤꯕꯣ ꯌꯥꯝ ꯊꯤ ꯁꯣꯛꯑꯦꯅꯦ ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥ ꯍꯥꯏꯔꯅꯤ ꯏꯅꯝꯃ ꯃꯤꯒ ꯐꯨꯅ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯅ ꯈꯥꯝꯗꯣꯛꯑꯒ ꯄꯨꯔꯛꯏꯅꯦ ꯑꯦ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯃꯤ ꯈꯠꯅꯔꯨꯏꯕ ꯀꯩꯗꯧꯕꯩ ꯃꯤ ꯐꯨꯅꯔꯨꯏꯅꯣꯕ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅꯒ ꯊꯕꯛ ꯆꯤꯜꯂꯗꯤ ꯑꯉꯥꯡꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯍꯤꯗꯥꯛꯁꯨ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯀꯩꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ 이놈아 ꯍꯤꯗꯥꯛꯇꯣ ꯑꯩꯈꯣꯏ ꯂꯩꯕꯤꯔꯨꯔꯒꯦ ꯑꯣ ꯐꯔꯦ ꯅꯕꯥꯅꯤꯅ ꯈꯔ ꯂꯩꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯗꯤ ꯑꯩ ꯁꯦꯜ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ ꯁꯦ ꯅꯣꯏ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯃꯨꯀꯣ
ꯍꯣꯏ ꯏꯅꯝꯃ Này mama. Aish, ngerangi but nupi na hari do, tarane lo udi cumde. Hore nemu, ay mangde bangla mu thok jolo nemu. Ash farak ta duni mi dudi mo jum. Adu betare di, ay jahana gi punchi da hanjan mama thok tai. Adu duna, hana gi angon ta toli bab sen mayam jingje, ay singdokom di ma thok tai. Aduh, oja maimu nomu mera phawudi sakku honganu lolo nomu hairi ne tawri sida phare adu darga di mera phawu sida ai se sentan da biade sentalaga mi tole sing je sentok ta biade skande madi si tawro ai yum cha nu pi du mokhang uni ne tawri u do su kuire tawri kande cha nu pi han naru ji mama do muliram dane ne ko Kaidaurage mama. Mama kaidaurage. Kaisu taude. Jangan silap. Papa, nang amula aba. Satufi, ay nang una balay ni. Sino kamay suy ba? Sunyana yung away mo sa halay niya. Madi isa ata dugo duba hari ba? Papa, nang yung tay do dia. Nang sa kibade ko kaya mo ay kangbra. Papa, nang ako yung sidra ba? Satufi nung subay ni nga si Satufi mo nagtalay siya. Se, babang sida yuga mo tawroy dam ni siya. Nang mula ba? Nahanda so ina sanga kano haigra nga siya mo hana sanga isa kay gino ba? Lembi, ay yung wari. Ay jange pham laitre. Kasi kitang dia yung dili jagida. Yaroye, sunya yaroye. Yung sidane nang sanga ko sunya yagiro. Ay botabam laitre. Nang ay nasi yung dili jagida nang ba? Yaroye hai ba? Sunya yaroye ba? Lembi, ay ngasi katani ko ay nalagi hai siya. Yaroy, nang na ne, yung sida lagi hai na di ne. Migi sel na kwang koy ni se. Sige se han sing do ga ne, yung sida sang ka da. Na tri ga ne, nang yung sida khong ta ka yaroy ba. Lembi. Mayam tuliba sen mayam jingje ai ju thamo je wara moina khan broi jo. Pare. Nang na du yong na hara bani na. Mayam gi tuliba sen jingje singlibo ai yung sida mo han khong ta roi ko lembi.
ꯆꯥꯡ ꯈꯔ ꯅꯥꯏꯁꯤꯀꯣ ꯍꯣꯏ ꯇꯨꯝꯕ ꯇꯧꯅꯤꯊꯦꯝ ꯑꯩ ꯅꯪ ꯎꯅꯕ ꯂꯥꯛꯄꯅꯦ ꯅꯪꯗꯤ ꯁꯤꯈ꯭ꯔꯕꯗꯥꯏꯅꯦ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯗ ꯎꯠ ꯆꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯒꯅꯣ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯁꯦ ꯋꯥꯔꯛ ꯄꯤꯅꯕ ꯂꯩꯇꯕꯗꯒꯤꯅꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯤꯕꯅꯦ ꯇꯥꯇꯣꯝꯕꯅꯤꯅꯦ ꯃꯤ ꯎꯁꯤꯠꯇꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯦꯟꯊꯅꯕ ꯄꯣꯛꯄ ꯇꯥꯡꯗꯦ ꯑꯝꯇ ꯉꯥꯏꯈꯣ ꯎꯁꯤꯠꯇꯕ ꯇꯥꯇꯣꯝꯕ ꯅꯪꯗꯤ ꯁꯤꯈ꯭ꯔꯗꯥꯏꯅꯦ ꯃꯇꯧ ꯀꯔꯝꯅ ꯅꯪꯕꯨ ꯅꯍꯥꯟꯗ ꯚꯨꯠ ꯑꯣꯏꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯍꯤꯗꯥꯛ ꯇꯧꯅꯤꯊꯦꯝ ꯌꯥꯔꯦ ꯅꯥꯇꯩ ꯆꯥꯕ ꯊꯕꯛꯇꯤ ꯑꯣꯏꯔꯝꯃꯣꯏ ꯁꯥꯒꯩ ꯅꯥꯇꯩꯅ ꯋꯥꯔꯛꯄ ꯉꯝꯗꯕꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯅꯪ ꯋꯥꯔꯛꯇꯤꯕ ꯇꯥꯔꯦꯗꯅ ꯅꯪ ꯏꯕꯣ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯑꯁꯤꯗ ꯃꯤ ꯈꯔ ꯈꯟꯅꯔꯦ ꯑꯁꯤꯗꯤ ꯇꯥꯇꯣꯝꯕꯅꯤꯕꯣ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯁꯦ ꯑꯝꯇ ꯌꯦꯡꯁꯤ ꯂꯥꯛꯏꯕꯣ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯎꯁꯤꯠꯇꯕ ꯉꯥꯏꯈꯣ ꯇꯣꯝꯕ ꯅꯪꯗꯤ ꯁꯤꯈ꯭ꯔꯗꯥꯏꯅꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯗꯣꯛꯑꯒ ꯀꯗꯥꯏꯗ ꯂꯩꯔꯨꯏ ꯀꯅꯥꯅꯣ ꯁꯤ ꯇꯧꯔꯤꯁꯦ ꯇꯣꯝꯕꯅꯤꯅꯦ ꯃꯥꯅꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯑꯕꯣꯛ ꯑꯇꯩ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏ ꯃꯤꯒꯤ ꯃꯔꯟꯗ ꯃꯈ꯭ꯋꯥꯡ ꯀꯣꯏꯔꯕꯅꯤꯅꯅꯦ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯗꯗꯅ ꯃꯥ ꯂꯥꯞꯅ ꯆꯦꯟꯕ ꯇꯥꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯋꯥꯈꯟꯗꯣ ꯑꯣꯟꯅꯔꯦ ꯇꯣꯝꯕꯁꯦ ꯑꯩꯉꯣꯟꯗ ꯁꯦꯟꯈꯦꯠꯂꯤꯁꯦ ꯌꯥꯝꯃꯦ ꯃꯗꯨꯅ ꯑꯩꯅ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯒꯦꯗꯅ ꯅꯦꯔꯥ ꯐꯥꯎꯕꯗꯤ ꯂꯩꯀꯥꯏꯗ ꯑꯃꯗꯤ ꯏꯃꯨꯡꯗ ꯀꯅꯥꯝꯇ ꯎꯍꯟꯗꯅ ꯂꯣꯜꯂꯨꯁꯨ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯣ ꯑꯗꯨꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯌꯥꯎꯔꯦ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯣꯟꯅꯔꯦ ꯏꯕꯨꯡꯉꯣ ꯇꯣꯝꯕꯁꯦ ꯏꯕꯨꯡꯉꯣꯁꯦ ꯂꯣꯜꯂꯨꯁꯨ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯥꯅ ꯕꯨꯠ ꯁꯥꯔꯒ ꯃꯤꯒꯤ ꯊꯣꯡ ꯊꯤꯟꯕ ꯃꯤꯒꯤ ꯒꯦꯠꯇ ꯀꯥꯎꯕ ꯁꯨꯝ ꯊꯣꯡꯕ ꯃꯥꯅ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯑꯩ ꯌꯥꯎꯈꯤꯕ ꯂꯩꯇꯦꯀꯣ ꯏꯕꯨꯡꯉꯣ ꯇꯥꯅꯤꯡꯊꯦ ꯁꯤ ꯌꯧꯔꯗꯤ ꯐꯨꯕ ꯌꯥꯔꯦꯅꯦ ꯑꯩ ꯂꯧꯕ ꯐꯅꯤ ꯑꯩ ꯁꯔꯨꯛ ꯌꯥꯎꯗꯅ ꯗꯥꯁꯅꯥ ꯊꯥꯗꯣꯛꯏꯁꯦ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯝꯇ ꯇꯞꯊꯈꯣ ꯅꯤꯡꯊꯦ ꯍꯧꯖꯤꯛꯅꯦ ꯇꯣꯝꯕꯁꯨ ꯍꯜꯂꯛꯂꯕꯅꯤꯅꯅꯦ ꯃꯥꯒꯤ ꯋꯥ ꯑꯃꯨꯛꯇ ꯇꯥꯈꯤꯁꯤ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯇꯣꯝꯕ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯅꯔꯣꯟ ꯆꯨꯝꯃꯨ 이보 ꯑꯩ ꯍꯥꯏꯖꯒꯦ 이보 ꯂꯩꯀꯥꯏꯁꯤꯗ ꯑꯩꯉꯣꯟꯗ ꯁꯦꯟ ꯇꯣꯜꯂꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯇꯧꯕ ꯃꯤ ꯈꯔꯗ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯌꯨꯝꯗ ꯊꯣꯡ ꯊꯤꯟꯕ ꯕꯨꯠ ꯁꯥꯔꯒ 이보 ꯁꯤ ꯈꯛꯇꯅꯦꯕꯣ ꯑꯩꯅ ꯇꯧꯖꯕ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯅꯪ ꯑꯩꯕꯨ ꯋꯥꯔꯒꯅꯨ ꯏꯇꯥꯎ ꯁꯦꯜ ꯑꯁꯦ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯟꯅ ꯇꯥꯟꯖꯕ ꯁꯦꯜꯅꯤ ꯏꯇꯥꯎꯗꯒꯤ ꯄꯨꯔꯨꯕ ꯁꯦꯜꯗꯣ ꯑꯩ ꯏꯇꯥꯎꯗ ꯁꯤꯡꯒꯦꯅ ꯄꯨꯔꯛꯄꯅꯤ ꯏꯇꯥꯎ ꯁꯦ ꯏꯇꯥꯎ ꯂꯧꯁꯟꯕꯤꯌꯨ ꯀꯗꯥꯏ ꯄꯤꯔꯣ ꯌꯥꯔꯦ ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕ 이비에만 렘비에 ꯇꯣꯝꯕꯁꯦ ꯃꯁꯥ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ ꯌꯨꯝꯗ ꯄꯨꯔꯒꯅꯦ ꯄꯣꯊꯥꯍꯜꯂꯨ ꯑꯗꯨꯒ ꯇꯣꯝꯕ ꯅꯪꯁꯨꯅꯦ ꯉꯁꯤꯗꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯦ ꯇꯧꯔꯅꯨ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯁꯦꯟꯅꯗꯅ ꯅꯤꯡꯊꯤꯖꯅ ꯂꯩꯔꯣꯀꯣ ꯍꯣꯏ ꯏꯕꯣ
thôi 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 tôi nghe cô Kay hay gai no. ngang cái thầu to ấy nang yam sao mà nè ấy chú na nó làm cái gì ấy đúng một thằng to mà tôi muốn muốn to rồi đó mà mang tới ấy nang muốn xin nó phong độ rồi ấy ngay khi chú hay đi ấy nang muốn thấu xin nó xin ấy na ấy thay ra biểu nang này biểu hay bây giờ khang aduna ấy ngasi dari nang wanda mo ning yet laro matam khradi ai mi oina ba khona ge ai gi su pa da ba male Oi, nang su da mai na wakhal ta na mi oina bo hana wo nang na pharadi loina phadoi ni adu dinate oiro paroi da ba mayam ma punjilaga kai kana dori ge adu nang sain tang di war juana atop kan am khang na ga nu ko cô nghe rồi gì bungo tàu đi mà hai đứa nó lại nó hai đứa là mà đi xí thuốc thì rõ lên đi anh mới đi vào khăn ta rồi anh sẽ đi anh xem ta là nâng người ra cái đi phát thì được nó anh được thầm rồi xôi đấy ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯝꯃꯗꯤ ꯅꯪ ꯐꯔꯣꯏꯗ꯭ꯔꯥ anh ngasi wakhan ta ai hayengdagi ai sen talaga ai yung koiraga ai isaga ai nupiga ai wana thamage na khali kanagano nang wari sanay dubo lembi akoi le kaida ama thuena mayam hainabdo but pin thui habdo thongo thile num thong adu du ni ha kaiba kadai no pakati no kadai no se ki no se adugi butto atai kana so ramdre haba aina thaina koine ram kai no ni da kai no ne de kai no to kai no ne bo lin thoi ni me lin thoi hai di oh nanga thaina koine ram da nati he koine ram nati ni cham ai loi kham ba ne madugi to ngam bi da oire na han dagi lekai sida owa ba piri se ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯩꯕꯣ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯆꯤꯟ ꯀꯟꯕꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯝꯗ꯭ꯔꯤ ꯃꯆꯤꯟꯗꯤ ꯈꯔ ꯀꯟꯖꯕꯅꯤ ꯑꯗꯣ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯕꯅꯤ ꯀꯔꯤ ꯃꯥꯅ ꯏꯁꯤꯡ ꯀꯜꯂꯦ ꯍꯥꯏꯔ ꯀꯗꯥꯏꯗ ꯂꯩ ꯃꯗꯨ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯂꯩ ꯉꯁꯤꯗꯤ ꯐꯩꯗꯅ ꯃꯁꯤ ꯀꯗꯥꯏꯗ ꯂꯩ ꯁꯥꯎꯕꯗ ꯍꯧꯔꯛꯇꯅ ꯃꯁꯤ ꯇꯧꯁꯟꯅꯤꯀꯣ ꯑꯐꯕꯅ ꯍꯧꯒꯗꯧꯒꯦ ꯅꯪꯗꯣ ꯑꯣ ꯁꯥꯏꯗ ꯂꯩꯔꯦꯗꯅ ꯃꯁꯤ Let me stop. Anh đừng ngasi. Wa khan dar ba mi ku di ni war dor nu da. Anh đừng ngasi mi ka thor bon ni cha. Ki sa ni su chor ba. Ni khu yaw ri. Ni su chor thau da mu yaw ri. Adu ngasi di han di go ba. Ai hai jeri ji. ꯐꯔꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯑꯗꯣ ꯑꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯆꯤꯟꯁꯤꯃꯗꯤ ꯅꯪ ꯋꯥꯔꯛꯀꯗꯕꯅꯤ Hoi ai phano sin jeri. Machine pi ji nong de nu si ne